ꯁꯣꯝ ꯑꯣꯟꯁꯤꯜꯂꯣꯏꯗꯕ ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯁꯣꯅꯝ ꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯑꯩꯈꯣꯏꯅ ꯂꯥꯏꯚ ꯊꯥꯖꯔꯛꯂꯤꯕ ꯑꯁꯤꯗꯤ ꯌꯥꯝꯅ ꯏꯁꯄꯤꯁꯦꯜ ꯑꯣꯏꯕ ꯂꯥꯏꯚ ꯑꯃꯅꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯃꯌꯥꯝꯅ ꯄꯥꯝꯅ ꯌꯦꯡꯅꯔꯤꯕ ꯀꯩꯃꯤ ꯁꯦꯔꯤꯌꯦꯜ ꯏꯄꯤꯁꯣꯠ ꯅꯥꯏꯅ ꯁꯤꯖꯟ ꯅꯥꯏꯅ ꯃꯊꯪ ꯃꯊꯪ ꯆꯠꯊꯖꯔꯛꯂꯤꯕ ꯀꯩꯃꯤ ꯁꯦꯔꯤꯌꯦꯜ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯔꯣꯜ ꯂꯧꯕꯤꯔꯤꯕ ꯃꯌꯥꯝꯅ ꯄꯥꯝꯅꯔꯤꯕꯁꯤ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯄꯥꯜꯗꯒꯤꯅꯤ ꯕꯤꯍꯥꯏꯟ ꯗ ꯁꯤꯟꯗ ꯂꯩꯕꯤꯔꯤꯕ ꯚꯣꯏꯁ ꯑꯣꯚꯔ ꯑꯥꯔꯇꯤꯁꯁꯤꯡ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯁꯤꯗ ꯂꯥꯛꯑꯦ ꯑꯗꯨꯅ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯃꯍꯥꯛꯅ ꯀꯔꯝꯕ ꯔꯣꯜ ꯂꯧꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯗꯨꯒ ꯀꯔꯤ ꯂꯝꯗꯒꯤ ꯍꯥꯏꯕꯗꯨ ꯃꯁꯥ ꯃꯁꯥꯗ ꯏꯟꯇ꯭ꯔꯣ ꯇꯧꯍꯟꯖꯒꯦ ꯑꯩꯈꯣꯏꯅꯗꯤ ꯑꯗꯨꯝ ꯈꯪꯉꯒ ꯂꯩꯔꯕ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯈꯪꯗꯕ ꯌꯥꯎꯔꯝꯂꯒꯁꯨ ꯈꯪꯍꯟꯖꯔꯛꯀꯦ ꯑꯃꯃꯝꯇꯪ ꯎꯠꯄꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯖꯒꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯄꯥꯟꯊꯣꯏꯕꯒꯤ ꯃꯃꯥ ꯁꯥꯕꯤꯈꯤꯕ ꯀꯩꯃꯤ ꯁꯦꯔꯤꯌꯦꯜꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯔꯗꯒꯤ ꯏꯟꯇ꯭ꯔꯣ ꯃꯆꯥ ꯑꯃꯇꯪ ꯇꯧꯕꯤꯌꯨ ꯁꯦ ꯑꯩꯒꯤ ꯃꯤꯡꯅ ꯕꯅꯤꯇꯥ ꯀꯣꯟꯁꯝ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯐꯝꯅ ꯁꯨꯕꯝ ꯂꯩꯀꯥꯏꯗꯒꯤꯅꯦ ꯑꯩꯒꯤ ꯀꯦꯔꯦꯛꯇꯔꯁꯤꯅ ꯄꯥꯟꯊꯣꯏꯕꯒꯤ ꯃꯃꯥ ꯁꯥꯕ ꯂꯣꯏꯔꯦ ꯄꯥꯟꯊꯣꯏꯕꯤ ꯃꯃꯥ ꯁꯥꯕ ꯑꯗꯨꯒ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯔꯗ ꯑꯃꯨꯛ ꯃꯥꯅ ꯀꯩ ꯁꯥꯈꯤꯕ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯍꯥꯏꯐꯦꯠꯇꯪ ꯑꯩꯒꯤ ꯃꯤꯡ ꯊꯣꯏꯕꯤ ꯊꯣꯛꯆꯣꯝ ꯂꯝꯖꯥꯎ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤꯅꯦ ꯑꯩ ꯀꯩꯃꯤꯁꯤꯗ ꯃꯥꯔꯃꯦꯠ ꯀꯨꯏꯟ ꯁꯥꯖꯕꯅꯦ ꯃꯊꯪꯁꯦ ꯑꯩꯒꯤ ꯃꯤꯡꯁꯤꯅ ꯊꯣꯏꯕꯤ ꯀꯩꯁꯥꯝ ꯑꯗꯨꯒ ꯑꯩꯒꯤ ꯀꯦꯔꯦꯛꯇꯔꯁꯤꯅ ꯄꯥꯟꯊꯣꯏꯕꯒꯤ ꯃꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯐꯝꯁꯦ ꯃꯄꯣꯛꯄꯤ ꯃꯅꯤꯡ ꯂꯩꯀꯥꯏ ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯩꯒꯤ ꯃꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯄꯝ ꯒꯤꯇꯥꯟꯖꯂꯤ ꯂꯩꯐꯝꯅ ꯀꯋꯥꯅꯤꯡꯉꯣꯝ ꯊꯣꯡꯖꯥꯎꯗꯒꯤꯅꯦ ꯑꯗꯨꯒ ꯑꯩꯅ ꯀꯩꯃꯤꯁꯤꯗ ꯁꯥꯖꯔꯤꯕꯁꯤꯅ ꯃꯥꯏꯕꯤꯒꯤ ꯔꯣꯜꯗꯣ ꯑꯩꯅ ꯁꯥꯖꯕꯅꯤ ꯃꯥꯏꯕꯤꯒꯤ ꯔꯣꯜ ꯁꯥꯖꯩꯑꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯂꯧꯕꯤꯈꯤꯕ ꯀꯩꯃꯤꯁꯤꯗ ꯌꯥꯎꯕ ꯃꯇꯝꯗ ꯀꯩ ꯐꯥꯎꯕꯤꯒꯦ ꯑꯩ ꯏꯁꯥꯗ ꯐꯤꯜ ꯑꯃꯗꯤ ꯐꯥꯎꯋꯤꯗꯅ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯆꯤꯆꯦꯗꯒꯤ ꯍꯥꯟꯅ ꯈꯪꯖꯒꯦꯅꯦ ꯃꯥꯏꯕꯤ ꯁꯥꯔꯦꯀꯣ ꯀꯩꯃꯤꯁꯤꯗ ꯃꯥꯏꯕꯤ ꯁꯥꯕꯁꯦ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕ꯭ꯔꯥ ꯀꯩ ꯐꯥꯎꯒꯦ ꯑꯝꯇ ꯊꯝꯕꯤꯔꯝꯃꯨ ꯅꯨꯡꯉꯥꯏꯕꯁꯨ ꯐꯥꯎꯋꯦ ꯑꯗꯣ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯋꯦ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯤ ꯌꯥꯎꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯨꯝꯗ ꯇꯧꯔꯛꯄꯅꯤꯅ ꯀꯥ ꯄꯤꯛꯄ ꯈꯣꯠꯄꯒꯤ ꯑꯗꯒꯤ ꯃꯤ ꯂꯥꯡꯉꯛꯑꯁꯨ ꯌꯥꯗꯕꯤ ꯍꯨꯏ ꯈꯣꯡꯉꯛꯑꯁꯨ ꯌꯥꯗꯕꯤ ꯑꯗꯒꯤ ꯃꯤ ꯆꯤꯟꯕ ꯖꯒꯥ ꯑꯣꯏꯕꯅꯤꯅ ꯀꯩ ꯍꯥꯏꯅꯤ ꯑꯗꯒꯤ ꯁꯤꯁꯨ ꯊꯨꯅ ꯊꯨꯅ ꯇꯧꯕꯅꯤꯅ ꯇꯞꯄꯁꯨ ꯌꯥꯗꯕ ꯌꯥꯝ ꯑꯗꯨꯝꯕꯗ ꯋꯥꯕꯗꯤ ꯌꯥꯎꯔꯛꯑꯦꯕꯀꯣ ꯁꯥꯎꯅꯤꯡꯉꯛꯄꯒ ꯌꯥꯎꯔꯛꯑꯦ ꯑꯗꯨꯒ ꯑꯇꯩ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯒꯅ ꯃꯤꯅꯒ ꯍꯩꯃꯥ ꯅꯪꯗꯤ ꯃꯥꯏꯕꯤ ꯁꯥꯏꯌꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯃꯤꯅꯒ ꯁꯨꯝ ꯍꯪꯉꯛꯄ ꯑꯗꯒꯤ ꯏꯃꯥ ꯐꯠꯇꯕꯤ ꯁꯥꯕꯗ ꯃꯥꯜꯂꯦ ꯈꯣꯠꯂꯦꯒ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯒ ꯑꯃ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯇꯒ ꯃꯁꯤꯒꯤ ꯐꯠꯇꯕꯤꯁꯤꯕꯨ ꯃꯆꯥ ꯃꯁꯨꯒ ꯂꯩꯇꯖꯥꯔꯒ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯁꯨ ꯌꯥꯝꯅ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯑꯩꯅꯒ ꯁꯥꯖꯔꯤꯗꯣ ꯑꯩꯗꯤ ꯄꯛꯑꯣꯏꯗ꯭ꯔꯥꯅ ꯄꯥꯈꯠꯂꯦꯕ ꯑꯍꯥꯟꯕꯗꯗꯤ ꯑꯩꯁꯦ ꯐꯠꯇꯕꯤ ꯁꯥꯕꯁꯦ ꯌꯥꯝ ꯍꯩꯇꯦꯕ ꯑꯗꯣ ꯄꯥꯈꯠꯄꯗ ꯃꯤꯅꯒ ꯑꯗꯨꯃꯥꯏꯅ ꯐꯠꯇꯦꯒ ꯍꯥꯏꯔꯛꯄꯗꯣ ꯐꯠꯇꯦ ꯍꯥꯏꯕꯗꯣ ꯍꯔꯥꯎꯋꯤ ꯍꯥꯏꯕꯗꯤ ꯀꯦꯔꯦꯛꯇꯔꯗ ꯐꯠꯇꯕꯤ ꯁꯥꯔꯤꯕꯅꯤꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯔꯒꯗꯤ ꯀꯦꯔꯦꯛꯇꯔꯗꯣ ꯃꯥꯏ ꯄꯥꯛꯇ꯭ꯔꯦꯕ ꯑꯗꯨꯕꯨ ꯐꯠꯇꯕꯤꯁꯤ ꯅꯨꯡꯁꯤꯔꯣꯏꯗꯕꯅꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯗꯦꯅ ꯆꯩꯔꯛꯏꯗꯣ ꯁꯣꯝꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯃꯥꯏ ꯄꯥꯛꯑꯕꯅꯦꯅ ꯂꯧꯖꯩꯑꯕ ꯑꯗꯣ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯃꯅꯦ ꯁꯥꯕꯤꯔꯤꯕ ꯊꯣꯏꯕꯤꯗꯒꯤ ꯀꯩ ꯐꯥꯎꯋꯦ ꯑꯗꯨꯝꯇ ꯊꯝꯕꯤꯔꯝꯃꯨꯅꯦ ꯐꯥꯎꯕꯁꯦ ꯅꯨꯡꯉꯥꯏꯕꯗꯤ ꯑꯗꯨꯝ ꯐꯥꯎꯋꯦꯕꯀꯣ ꯑꯗꯨꯒ ꯏꯁꯥꯅ ꯏꯁꯥꯁꯦ ꯌꯥꯝꯅ ꯂꯤꯈꯠꯄꯒꯤ ꯍꯥꯏꯗꯤ ꯂꯝꯕꯤ ꯊꯦꯡꯅꯕ ꯀꯥꯟꯗ ꯃꯤꯅ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯁꯦ ꯑꯗꯨꯝ ꯃꯤꯅ ꯌꯦꯡꯅꯔꯤꯅꯦꯕ ꯑꯗꯨꯗ ꯏꯅꯦ ꯀꯥꯏꯅ ꯀꯧꯔꯛꯄ ꯑꯗꯒꯤ ꯑꯗꯨꯒꯨꯝꯕꯁꯦ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯤꯅ ꯃꯁꯛ ꯈꯪꯕꯤꯌꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯒ ꯑꯗꯨꯒ ꯑꯋꯥꯕ ꯍꯥꯏꯔꯒꯗꯤ ꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯁꯀ꯭ꯔꯤꯞꯁꯦ ꯊꯥꯔꯛꯄ ꯃꯇꯝꯗ ꯔꯦꯀꯣꯔꯠ ꯂꯧꯔꯝꯗꯥꯏꯗ ꯕꯦꯛꯒ꯭ꯔꯥꯎꯟ ꯅꯨꯡꯉꯥꯏꯇꯕꯁꯦ ꯀꯥꯡꯈꯗꯒꯨꯝꯕ ꯆꯪꯕ ꯑꯗꯒꯤ ꯇꯣꯏꯂꯦꯠꯇ ꯆꯦꯟꯕꯒꯨꯝꯕ ꯑꯗꯨꯝ ꯂꯣꯏꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯌꯥꯟꯁꯤꯟꯅꯩ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕꯅꯤꯅ ꯀꯩꯃꯤ ꯊꯥꯔꯛꯇ꯭ꯔꯦ ꯇꯦꯜꯂꯦꯅꯁꯨ ꯑꯃꯨꯛ ꯁꯥꯎꯔꯛꯀꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯄꯥꯝꯕꯅꯤꯅ ꯊꯥꯗꯕꯗꯤ ꯌꯥꯗꯦ ꯑꯗꯨꯅ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯒ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯅ ꯌꯨꯝꯗꯒꯤ ꯗꯕꯤꯡ ꯂꯧꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯩꯕ ꯈꯔꯗꯤ ꯑꯗꯨꯝ ꯐꯔꯦ ꯑꯗꯨꯒ ꯌꯨꯝꯗꯒꯤ ꯇꯧꯔꯛꯄꯁꯤꯡꯁꯤꯗꯤ ꯃꯌꯥꯝꯒꯤ ꯄꯦꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯔꯛꯑꯦ ꯍꯥꯏꯕꯗꯨꯁꯨ ꯉꯁꯤꯒꯤ ꯂꯥꯏꯞꯁꯦ ꯌꯦꯡꯉꯒ ꯈꯪꯕꯤꯔꯝꯃꯒꯅꯤ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯃꯔꯃꯦꯠ ꯀꯨꯏꯟ ꯁꯥꯈꯤꯕ ꯑꯩꯈꯣꯏ ꯆꯤꯆꯦꯗꯒꯤ ꯑꯃꯨꯛ ꯈꯪꯃꯤꯟꯅꯁꯤ ꯍꯣꯏ ꯁꯨꯃꯥꯏꯅ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤꯗ ꯌꯥꯎꯕ ꯁꯨꯃꯥꯏꯅ ꯐꯪꯖꯕꯁꯤꯁꯨ ꯌꯥꯝ ꯍꯔꯥꯎꯋꯦꯕꯀꯣ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯂꯣꯏ ꯄꯨꯜꯂꯦ ꯆꯨꯝꯃꯦ ꯃꯌꯥꯝꯅ ꯍꯥꯏꯈꯤꯕꯗꯣ ꯆꯞ ꯃꯥꯟꯅꯩꯑꯕ ꯑꯩꯈꯣꯏꯁꯨꯀꯣ ꯌꯨꯝꯗ ꯇꯧꯕꯅꯤꯅ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯂꯥꯡꯕ ꯈꯣꯠꯄ ꯇꯧꯕ ꯑꯗꯩ ꯑꯉꯥꯡ ꯅꯨꯕꯤ ꯂꯩꯕꯅꯤꯅ ꯑꯗꯩꯗꯤ ꯃꯄꯥꯟꯗ ꯊꯣꯛꯍꯟꯈꯤꯕ ꯈꯣꯠꯈꯤꯕ ꯑꯗꯨꯝꯕꯒꯤ ꯑꯋꯥꯕ ꯃꯌꯥꯝ ꯑꯃꯁꯨ ꯊꯦꯡꯅꯩꯑꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯄꯨꯄꯨ ꯐꯣꯛꯀꯤꯗ ꯀꯩꯃꯤꯒꯤ ꯁꯦꯔꯤꯁꯁꯤꯗ ꯌꯥꯎꯕ ꯐꯪꯖꯕꯁꯦ ꯁꯤꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯑꯋꯥꯕꯁꯦ ꯆꯞ ꯃꯥꯟꯅꯩ ꯌꯨꯝꯗꯒꯤ ꯔꯦꯀꯣꯔꯠ ꯂꯧꯔꯛꯄꯅꯤꯅ ꯑꯗꯨꯒ ꯃꯊꯪꯁꯤꯗꯤ ꯑꯩꯈꯣꯏ ꯃꯃꯥ ꯁꯥꯕꯤꯔꯤꯕ ꯆꯦ ꯕꯅꯤꯇꯥꯗ ꯑꯃꯨꯛ ꯑꯋꯥ ꯅꯨꯡꯉꯥꯏꯗꯣ ꯍꯥꯏꯐꯦꯠꯇꯪ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯇꯤꯝꯗ ꯖꯣꯏꯟ ꯇꯧꯕ ꯐꯪꯖꯕꯁꯦ ꯌꯥꯝ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ
ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯔꯒꯅ ꯑꯩꯒꯤꯁꯨ ꯌꯨꯝꯁꯦ ꯁꯣꯔꯣꯛ ꯃꯄꯥꯟ ꯑꯣꯏꯕꯅꯤꯅꯀꯣ ꯒꯥꯔꯤ ꯃꯈꯣꯟ ꯇꯥꯕ ꯈꯣꯠꯄ ꯌꯥꯝ ꯋꯥꯏꯑꯦꯕ ꯔꯦꯀꯣꯔꯗꯤꯡ ꯂꯧꯕꯁꯦ ꯑꯗꯨꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯒꯅ ꯄꯥꯟꯊꯣꯏꯕꯒꯤ ꯃꯃꯥꯒꯤ ꯔꯣꯜ ꯂꯧꯕꯁꯦ ꯍꯥꯏꯕꯗꯤ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯆꯥꯒ ꯂꯣꯏꯅꯕꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯔꯣꯜ ꯑꯃ ꯐꯪꯉꯛꯄꯁꯦ ꯑꯩꯉꯣꯟꯗ ꯈꯪꯗꯦ ꯈꯤꯇꯪ ꯃꯃా ꯑꯃꯅ ꯃꯆꯥꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ ꯑꯗꯒꯤ ꯋꯥꯔꯛꯄ ꯑꯗꯨꯒꯨꯝꯕꯒꯤ ꯐꯤꯜꯁꯦ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯎꯕ ꯐꯪꯉꯦ ꯃꯌꯥꯝꯅ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤꯗ ꯇꯧꯔꯤꯕꯁꯤꯡꯁꯦ ꯁꯤ ꯍꯥꯏꯔꯒ ꯊꯝꯖꯒꯦ ꯍꯥꯏꯕꯗꯤ ꯋꯥꯔꯤꯁꯤꯗ ꯄꯥꯟꯊꯣꯏꯕꯒꯤ ꯃꯃꯥꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯌꯥꯝ ꯐꯖꯩꯌꯦꯕ ꯃꯌꯥꯝꯅ ꯑꯗꯨꯝ ꯄꯥꯝꯕꯤꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯀꯦꯔꯦꯛꯇꯔ ꯑꯃ ꯂꯧꯕ ꯐꯪꯕꯁꯦ ꯆꯤꯆꯦꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯥꯏ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯁꯤꯗ ꯃꯌꯥꯝꯅ ꯌꯥꯎꯕꯤꯗꯅ ꯀꯩꯃꯤꯒꯤ ꯁꯦꯔꯤꯌꯦꯜꯁꯦ ꯍꯦꯟꯅ ꯍꯦꯟꯅ ꯄꯥꯝꯕ ꯃꯤ ꯑꯃ ꯃꯌꯥꯝꯅ ꯄꯥꯝꯕꯁꯦ ꯑꯣꯏꯔꯛꯏꯅꯦꯕ ꯃꯌꯥꯝꯒꯤ ꯃꯇꯦꯡꯅ ꯃꯌꯥꯝꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯀꯩꯃꯤ ꯁꯨꯃꯥꯏꯅ ꯃꯥꯏ ꯄꯥꯛꯄꯁꯨ ꯉꯝꯃꯝꯃꯣꯏ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯌꯨ ꯑꯗꯣ ꯑꯩꯅ ꯄꯥꯝꯕꯗ ꯉꯁꯤꯁꯦ ꯗꯥꯏꯂꯣꯛ ꯑꯃꯃꯝꯇꯪ ꯇꯧꯍꯟꯅꯤꯡꯉꯦꯕꯀꯣ ꯑꯗꯣ ꯊꯦꯡꯕꯁꯨ ꯌꯥꯎꯔꯦ ꯍꯥꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯆꯦ ꯕꯅꯤꯇꯥꯗꯩ ꯗꯥꯏꯂꯣꯛ ꯑꯝꯇꯪ ꯍꯥꯟꯅ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯁꯣꯏꯗꯅ ꯇꯥꯅꯤꯡꯉꯝꯒꯅꯤꯅ ꯈꯜꯂꯦ ꯗꯥꯏꯂꯣꯛ ꯑꯃꯃꯝ ꯃꯃꯥ ꯁꯥꯕꯤꯗꯒꯤ ꯗꯥꯏꯂꯣꯛ ꯑꯃꯇꯪ ꯍꯥꯟꯅ ꯇꯥꯍꯟꯖꯒꯦ ꯗꯥꯏꯂꯣꯛ ꯑꯝꯇꯪ ꯇꯧꯕꯤꯔꯝꯃꯣ ꯑꯩꯒꯤ ꯗꯥꯏꯂꯣꯛꯁꯦ ꯃꯌꯥꯝ ꯃꯆꯥꯁꯦ ꯆꯠꯈꯤꯕꯒꯤꯀꯣ ꯃꯃꯥꯅ ꯄꯥꯟꯊꯣꯏꯕꯗ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯗꯥꯏꯂꯣꯛꯇꯣ ꯑꯣꯏꯅ ꯇꯧꯖꯔꯛꯑꯒꯦ ꯃꯇꯦꯛ ꯑꯃꯇꯪ ꯏꯃꯥꯒꯤ ꯄꯥꯟꯊꯣꯏꯕ ꯅꯪꯅ ꯏꯕꯨꯡ ꯈꯩꯃꯤꯒ ꯆꯠꯈꯤꯕ ꯃꯇꯝꯗ ꯏꯃꯥꯅ ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯗꯨꯛ ꯅꯧꯔꯤꯕ ꯅꯪꯅ ꯀꯔꯝꯅ ꯌꯦꯛꯅꯕꯁꯤꯡꯒ ꯃꯥꯌꯣꯛꯅꯒꯗꯧꯔꯤꯕꯅꯣ ꯊꯦꯡꯛ ꯌꯨ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯑꯩꯈꯣꯏ ꯆꯦꯆꯦꯁꯦ ꯊꯦꯡꯉꯦꯅ ꯍꯥꯏ ꯃꯥ ꯉꯁꯥꯏꯅ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯅ ꯃꯥꯗꯣ ꯆꯠꯍꯟꯈ꯭ꯔꯒꯦꯅ ꯑꯗꯣ ꯆꯦꯆꯦ ꯑꯗꯨꯝ ꯌꯥꯔꯦ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗꯀꯣ ꯃꯌꯥꯝꯒ ꯀꯃꯦꯟ ꯄꯥꯊꯣꯛ ꯄꯥꯁꯤꯟ ꯇꯧꯔꯒ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯆꯦꯆꯦꯅ ꯎꯍꯜꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯑꯃꯨꯛ ꯂꯧꯍꯟꯖꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯆꯦ ꯍꯣꯏ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯃꯔꯃꯦꯠ ꯀꯨꯏꯟꯗꯒꯤ ꯗꯥꯏꯂꯣꯛ ꯑꯃ ꯇꯥꯍꯟꯖꯒꯦ ꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤ ꯄꯥꯗꯤ ꯄꯥꯈꯠꯂꯦꯕꯀꯣ ꯑꯗꯣ ꯂꯥꯏꯖꯂꯦꯟꯕꯤꯅ ꯃꯪꯂꯥꯟꯗ ꯂꯥꯛꯑꯒ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯅ ꯍꯥꯏꯔꯝꯕꯗꯣ ꯑꯗꯨꯗ ꯃꯃꯥꯁꯤꯅ ꯃꯤꯀꯞ ꯊꯣꯛꯂꯛꯑꯀꯥꯟꯗ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯇꯧꯔꯛꯀꯦꯀꯣ ꯏꯁ ꯀꯔꯤ ꯃꯇꯧꯅꯣꯅꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯂꯥꯏꯖꯂꯦꯟꯕꯤ ꯌꯦꯛꯅꯕꯒꯤ ꯈꯨꯠꯇ ꯇꯥꯈ꯭ꯔꯕꯗ ꯇꯥꯏꯕꯪꯗ ꯅꯃꯥ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄꯥꯎ ꯄꯤꯔꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯃꯥ ꯑꯩꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯗ ꯂꯥꯛꯇꯨꯅ ꯌꯦꯛꯅꯕ ꯀꯩ ꯂꯥꯛꯄꯒꯤ ꯄꯥꯎ ꯄꯤꯔꯤꯕ ꯑꯣꯏꯔꯦꯀꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯍꯦ ꯏꯄꯥ ꯁꯣꯔꯥꯔꯦꯟ ꯀꯧꯕ ꯂꯥꯏ ꯏꯄꯥꯅ ꯍꯧꯖꯤꯛꯃꯛ ꯅꯆꯥ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯉꯝꯗ꯭ꯔꯕꯁꯨ ꯂꯥꯏꯖꯅꯨꯡꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯀꯌꯥꯕꯨ ꯉꯥꯛꯄꯤꯔꯤꯕ ꯏꯄꯥ ꯏꯕꯨꯡꯉꯣ ꯁꯪꯅꯤꯡꯕꯕꯨ ꯊꯥꯕꯤꯔꯛꯂꯣ ꯅꯆꯥꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯍꯟꯕꯤꯔꯣ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯥꯝ ꯐꯖꯩ ꯃꯔꯃꯦꯠ ꯀꯨꯏꯟꯒꯤꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯀꯩꯅꯣ ꯑꯃ ꯑꯣꯏꯕꯅꯦ ꯑꯗꯣ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯕ ꯃꯤ ꯑꯃ ꯎꯠꯂꯛꯀꯦ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯁꯦ ꯌꯥꯝ ꯔꯣꯜ ꯆꯥꯎꯅ ꯂꯧꯔꯤꯕ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯁꯨꯄꯔꯚꯥꯏꯖꯔ ꯑꯣꯏꯅ ꯂꯩꯖꯔꯤꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯗꯥ ꯔꯣꯖꯦꯁ ꯃꯩꯇꯩ ꯑꯩꯈꯣꯏ ꯗꯥ ꯔꯣꯖꯦꯁꯇ ꯀꯩꯀꯩ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯌꯨꯅꯦ ꯑꯩ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯌꯥꯎꯔꯕꯅꯤ ꯉꯁꯤꯁꯦ ꯃꯌꯥꯝ ꯍꯥꯟꯅꯗꯤ ꯃꯌꯥꯝ ꯂꯥꯏ ꯃꯌꯥꯝ ꯊꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯩꯃꯤꯗ ꯂꯧꯕꯤꯔꯤꯕ ꯔꯣꯜ ꯂꯧꯕꯤꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯅꯍꯥꯟꯒꯩ ꯎꯠꯂꯤꯁꯤꯗꯤ ꯑꯩꯈꯣꯏ ꯑꯣꯐꯤꯁꯇ ꯂꯩꯕ ꯃꯔꯨꯑꯣꯏꯕ ꯁ꯭ꯇꯥꯐꯁꯤꯡ ꯁꯣꯅꯝ ꯔꯣꯖꯤ ꯏꯁꯥꯃꯛ ꯑꯗꯒꯤ ꯑꯩꯈꯣꯏ ꯈꯔ ꯈꯛꯇꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯂꯣꯏ ꯁꯨꯅ ꯂꯥꯛꯑꯦ ꯃꯅꯦ ꯁꯥꯕ ꯃꯥꯏꯕꯤ ꯁꯥꯕ ꯃꯃꯥ ꯁꯥꯕ ꯂꯣꯏ ꯂꯥꯛꯁꯦ ꯉꯁꯤ ꯒꯦꯗꯔꯤꯡ ꯑꯝꯇ ꯇꯧꯁꯦꯅ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯏꯟ ꯄꯔꯁꯟ ꯂꯥꯛꯑꯒ ꯊꯦꯡꯅꯗꯅ ꯑꯩꯈꯣꯏꯒ ꯏꯟꯇꯔꯦꯛ ꯇꯧꯕꯒꯤ ꯇꯥꯟꯖꯥ ꯐꯪꯉꯤꯁꯤꯁꯨ ꯃꯌꯥꯝꯗ ꯈꯛꯇꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯗꯁꯨ ꯑꯍꯥꯟꯕꯅꯤ ꯑꯗꯣ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯇꯤꯝꯁꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯅ ꯑꯃꯗꯤ ꯁꯥꯡꯅ ꯍꯥꯏꯇꯥꯔꯦ ꯁꯥꯡꯅ ꯂꯣꯏꯅꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯃꯌꯥꯝꯒꯤ ꯚ꯭ꯌꯨꯋꯔꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯒꯤ ꯈꯨꯠꯇ ꯌꯥꯝ ꯆꯥꯎꯅ ꯂꯩ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤ ꯃꯇꯤꯛ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯇꯤꯝꯁꯤ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯍꯦꯟꯅ ꯁꯥꯡꯅ ꯆꯠꯄ ꯑꯃꯗꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯗꯣꯔꯤꯕꯅꯤ ꯉꯁꯤ ꯃꯌꯥꯝ ꯂꯦꯡꯕꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯌꯥꯝ ꯂꯣꯏꯅ ꯏꯟꯇꯔꯦꯛ ꯇꯧꯕꯒꯤ ꯇꯥꯟꯖꯥ ꯑꯩꯈꯣꯏꯗꯁꯨ ꯐꯪꯖꯔꯦ ꯚ꯭ꯌꯨꯋꯔ ꯃꯌꯥꯝꯗꯁꯨ ꯐꯪꯍꯟꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯔꯦ ꯑꯗꯨꯒ ꯀꯩꯃꯤꯒꯤ ꯗꯥꯏꯂꯣꯛ ꯑꯃ ꯇꯥꯊꯣꯛꯁꯦ ꯀꯩꯃꯤꯒꯤ ꯗꯥꯏꯂꯣꯛ ꯑꯃꯁꯨ ꯇꯧꯒꯦ ꯑꯗꯨꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯃꯤꯁꯦ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯔꯛꯄꯗ ꯈꯔ ꯁꯥꯡꯅ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯤꯟꯍꯟꯅꯤꯡꯗꯕꯒꯤ ꯑꯩꯈꯣꯏ ꯁꯤꯖꯟ 3ꯗ ꯂꯣꯏꯁꯤꯟꯒꯦ ꯇꯧꯔꯝꯕꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯌꯥꯗꯕꯒꯤ ꯍꯧꯖꯤꯛ ꯁꯨꯝ ꯆꯠꯊꯔꯦ ꯑꯗꯒꯤ ꯁꯨꯝ ꯁꯤꯒꯤ ꯃꯈꯥꯁꯨ ꯁꯤꯖꯟ ꯑꯃ puthoknaba hairei adum sum loisan be adabai mongda panthoi boi chaurakpa adi sing chau boi chaurakna sum wari ase sang na chathaba yabagi mong am dalai manipur da lebi bai chilnaw mayam loi pambi adi maroi na muslim chilnaw gi community sing han han thagachari makoina
ꯑꯩꯈꯣꯏꯒꯤ ꯀꯩꯃꯤ ꯑꯁꯤꯗ ꯌꯥꯝ ꯆꯥꯎꯔꯕ ꯁꯄꯣꯔꯠ ꯇꯧꯕꯤ even financially ꯑꯩꯈꯣꯏꯗ GPA ꯗ ꯀꯩꯗ financial help ꯇꯧꯕꯤꯔꯛꯄ ꯃꯌꯥꯝ ꯑꯗꯨꯕꯨꯁꯨ ꯑꯩꯈꯣꯏꯅ ꯉꯝꯈꯩ ꯂꯩꯗꯅ ꯊꯥꯒꯠꯆꯔꯤ ꯑꯃꯗꯤ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯀꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯁꯨꯄꯔ ꯆꯦꯠꯇ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯗ GPA ꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯀꯩꯃꯤꯒꯤ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯍꯟꯇꯛ 29 ꯁꯤꯗ ꯌꯥꯎꯔꯛꯀꯗꯕ ꯀꯩꯅꯣꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯖꯒꯦ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃ ꯇꯥꯔꯦ ꯉꯁꯤꯁꯦ ꯍꯥꯞꯁꯨ ꯍꯥꯞꯀꯗꯕꯅꯦ ꯀꯩꯃꯤꯁꯦ ꯄꯥꯟꯊꯣꯏꯕ ꯑꯍꯤꯡꯒꯤ ꯃꯇꯝꯁꯨ ꯐꯅ ꯊꯦꯡꯖꯤꯜꯂꯛꯂꯦ ꯂꯥꯛꯑꯣ ꯅꯪ ꯏꯄꯟ ꯀꯩꯃꯤꯒ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯑꯗꯒꯤ ꯄꯥꯟꯊꯣꯏꯕꯒꯤ ꯗꯥꯏꯂꯣꯛ ꯑꯃ ꯈꯨꯝꯃꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯁꯤꯟ ꯑꯃꯈꯛꯅꯤ ꯃꯁꯦ ꯆꯨꯝꯃꯤ ꯄꯥꯟꯊꯣꯏꯕ ꯀꯩ ꯂꯥꯛꯄ ꯑꯃꯗꯤ ꯃꯥꯒꯤ ꯈꯣꯡꯕꯨꯁꯤꯡꯕꯨ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯈ꯭ꯔꯔꯣꯏ ꯍꯧꯖꯤꯛ ꯂꯥꯁ ꯏꯄꯤꯁꯣꯠ ꯑꯃꯗꯤ ꯍꯟꯗꯛꯀꯤ ꯏꯄꯤꯁꯣꯠꯁꯤꯗ ꯈꯤꯇꯪ ꯇ꯭ꯔꯦꯖꯦꯗꯤ ꯑꯣꯏꯕ ꯀꯩꯅꯣꯝꯁꯨ ꯂꯥꯛꯄꯒꯤ ꯈꯣꯠꯄꯒꯤ ꯃꯁꯤ ꯍꯥꯏꯕꯁꯤ ꯁ꯭ꯄꯣꯏꯂꯔ ꯂꯣꯏꯅꯃꯛꯇꯤ ꯍꯥꯏꯗꯣꯛꯆꯔꯣꯏꯒꯦ ꯃꯌꯥꯝ ꯌꯦꯡ ꯈꯪꯉꯦ ꯑꯗꯨꯕꯨ ꯋꯥꯔꯤ ꯍꯥꯏꯕꯁꯤ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇ ꯌꯥꯎꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯕꯁꯨ ꯌꯥꯎꯕꯅꯤ ꯑꯗꯨꯅ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯅ ꯃꯈꯜ ꯃꯊꯦꯜ ꯂꯣꯏꯅꯕ ꯑꯋꯥꯕ ꯌꯥꯎꯔꯒꯗꯤ ꯅꯨꯡꯉꯥꯏꯕꯁꯨ ꯌꯥꯎꯒꯗꯕꯅꯤ ꯍꯥꯏꯕꯗꯨꯒꯤ ꯄꯣꯠꯇ ꯑꯩꯈꯣই ꯈꯤꯇꯪ ꯇ꯭ꯔꯦꯖꯦꯗꯤꯁꯨ ꯋꯥꯔꯤ ꯑꯁꯤꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯟꯊꯣꯛꯄ ꯌꯥꯗꯕ ꯖꯒꯥ ꯑꯃ ꯑꯣꯏꯕꯒꯤ ꯇ꯭ꯔꯦꯖꯦꯗꯤꯁꯨ ꯈꯔ ꯌꯥꯎꯏ ꯑꯗꯨꯅ ꯇ꯭ꯔꯦꯖꯦꯗꯤ ꯄꯥꯝꯗꯕ ꯑꯩꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯑꯁ ꯃꯥ ꯁꯤꯕ ꯌꯥꯔꯣꯏ ꯃꯥ ꯑꯗꯨ ꯇꯧꯕ ꯌꯥꯔꯣꯏꯅ ꯌꯥꯝ ꯍꯥꯏꯕꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯕꯤꯔꯒ ꯃꯌꯥꯝꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯀꯃꯦꯟꯇ ꯑꯗꯨꯝ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯣ ꯑꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯩꯃꯤꯅ ꯃꯌꯥꯝꯒꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯨ ꯊꯨꯒꯥꯏꯔꯣꯏ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯒꯤ ꯋꯥꯔꯤ ꯑꯁꯤ ꯍꯦꯟꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯛꯈꯤꯗꯧ ꯈꯛꯇꯅꯤ ꯃꯌꯥꯝ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯀꯩꯃꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯑꯩꯈꯣꯏꯒꯤ ꯅꯦꯔꯦꯇꯔ ꯀꯩꯅꯣ ꯅꯨꯡꯁꯤꯅꯖꯒꯦ ꯑꯩꯈꯣꯏ ꯀꯩꯃꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁꯨꯄꯔꯚꯥꯏꯖꯔ ꯗꯥ ꯔꯣꯖꯦꯁꯅ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯍꯥꯏꯈ꯭रे ꯃꯌꯥꯝꯅ ꯌꯥꯝ ꯄꯥꯝꯃꯦ ꯀꯩꯃꯤ ꯌꯥꯝ ꯅꯨꯡꯁꯤꯕꯤ ꯑꯗꯨꯝ ꯈꯪꯉꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯊꯥꯖꯔꯤꯕ ꯅꯨꯡꯁꯤꯔꯤꯕ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩꯈꯣꯏꯅꯁꯨ ꯃꯌꯥꯝꯒꯤ ꯄꯦꯟꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯔꯛꯀꯦ ꯃꯌꯥꯝꯅ ꯍꯦꯟꯅ ꯍꯦꯟꯅ ꯄꯥꯝꯕ ꯑꯣꯏꯅꯕꯁꯨ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯍꯣꯔꯦꯟꯁꯨ ꯍꯥꯄꯛꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯗꯥ ꯔꯣꯖꯦꯁ ꯍꯣꯏ ꯌꯥꯝ ꯀꯟꯅ ꯁꯦꯝꯖꯔꯤ ꯑꯗꯨꯒ ꯉꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯗꯁꯨ ꯅꯨꯡꯉꯥꯏ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯗꯁꯨ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯅ ꯈꯜꯂꯦ ꯅꯍꯥꯟꯈꯩ ꯈꯣꯟꯖꯦꯜꯗꯤ ꯑꯗꯨꯝ ꯇꯥꯕ ꯈꯣꯟꯖꯦꯜ ꯇꯥꯔꯒ ꯁꯛ ꯈꯪꯅꯤꯡ ꯂꯩꯔꯝꯕꯗꯣ ꯈꯪꯕ ꯐꯪꯗꯕꯁꯤꯡ ꯀꯅꯥꯅ ꯁꯥꯔꯤꯅꯣ ꯍꯦꯛ ꯈꯪꯗꯕ ꯍꯥꯏꯕꯗꯤ ꯑꯦꯅꯤꯃꯦꯁꯟ ꯑꯣꯏꯕꯅꯤꯅ ꯚꯣꯏꯁꯇꯤ ꯑꯗꯨम ꯇꯥꯕ ꯑꯗꯣ ꯉꯁꯤ ꯎꯕ ꯐꯪꯕꯁꯦ ꯁꯣꯏꯗꯅ ꯃꯌꯥꯝꯗ ꯍꯔꯥꯎꯕ ꯐꯥꯎꯔꯝꯒꯅꯤꯅ ꯈꯜꯂꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯍꯥꯟꯈꯩ ꯊꯦꯡꯅꯕ ꯐꯪꯗꯦ ꯑꯗꯣ ꯉꯁꯤ ꯊꯦꯡꯅꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯀꯃꯦꯟ ꯄꯥꯊꯣꯛꯍꯧꯗ꯭रे ꯍꯥꯏꯗꯅ ꯋꯥꯔꯧꯕꯤꯕ ꯇꯧꯕꯤꯒꯅꯨ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯀꯃꯦꯟꯁꯦ ꯌꯥꯝꯕꯅꯤꯅ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯗ ꯄꯥꯊꯣꯛꯄ ꯉꯝꯍꯧꯗꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯌꯥꯎꯏ ꯑꯗꯒꯤ ꯊꯦꯡꯅꯕ ꯀꯥꯟꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯥꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯔꯦꯁꯄꯣꯟꯁ ꯄꯤꯔꯤꯉꯩꯗ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯨꯝ ꯋꯥꯔꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯤꯉꯩꯗ ꯑꯗꯨꯝ ꯄꯥꯕ ꯅꯪꯍꯧꯗꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯀꯃꯦꯟꯁꯤꯡꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯎꯕ ꯀꯥꯟꯗ ꯄꯥꯖꯒꯦ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯋꯥꯔꯧꯕꯤꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯀꯟꯅ ꯍꯧꯖꯤꯛ ꯁꯣꯝꯗꯁꯨ ꯃꯤꯂꯤꯁꯨ ꯀꯟꯅ ꯁꯨꯔꯤ ꯑꯩꯁꯨ ꯁꯨꯔꯤ ꯑꯗꯩ एडिटरꯁꯨ ꯍꯧꯖꯤꯛ ꯀꯟꯅ ꯄꯥꯏꯔꯤ ꯍꯣꯔꯦꯟ ꯀꯩꯃꯤ ꯊꯥꯒꯠꯅꯕ ꯉꯁꯤꯗꯤ ꯈꯔ ꯍꯦꯟꯅꯁꯨ ꯁꯥꯡꯅ ꯊꯥꯒꯠꯅꯕ ꯍꯣꯠꯅꯖꯔꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯂꯥꯏꯚ ꯁ꯭ꯇ꯭रीमिंगकी लाइव चाटकी कमेंट से पाहौद्रगसु होरेन तोंगानबा कमेंट वीडियो से लाइव की वीडियो से अदुम तौबिरमु मयामना तौबा कमेंट अखोय अदुम पाजै कमेंट उदे हाइना रिप्लाई पिरक्ते हाइना वाराउ बिगनु यामनबना करी रिप्लाई पिगदबनो खंगजदबा अदु थमोइना पेंजाबा यामना कमेंट यामना नुंसी नुंसीबा यावी अखोय अदुमक उजै अदु मतुंग तारकपजे कोइगी पाथोइबगी मने सागिबसिदगी डायलॉग अमा ताहानजगे थोइबीस डायलॉग अमा ताहानस डायलॉग से अतेन बमतंग तौजगे इचे की बेमा नंगबु कपलनु कैदौबगे नंगना नचा पान्थोइबबु निंगसिंगलगा असुम कपतुना लैबसे नसेगी थमोइसि पुबा ngamdrene थैंक यू थोइबीदगी तारे मथंगसिना अखोइगी माइबी साबिरिबा कैमीसिदा यामना फत्तिना मयामना याम साउनरिबा रोल अदुगो माइबीदगी डायलॉग अमा मक ताहानजगे फंग याउट्रिबा ओके ꯍꯣꯏ ꯌꯥꯏ ꯀꯩꯃꯤ ꯍꯣꯔꯦꯟ ꯁꯦꯝꯃꯤꯕꯅꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯒꯠꯂꯛꯀꯅꯤ ꯍꯣꯔꯦꯟ ꯃꯌꯥꯝꯅ ꯑꯗꯨꯝ ꯉꯥꯏꯕꯤꯔꯣ ꯑꯗꯣ ꯗꯥꯏꯂꯣꯒꯁꯨ ꯃꯊꯪ ꯃꯊꯪ ꯇꯥꯍꯟꯖꯔꯛꯀꯦ ꯉꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ ꯑꯗꯨꯒ ꯀꯃꯦꯟꯁꯤꯃꯗꯤ ꯎꯗ꯭ꯔꯦ ꯂꯥꯏꯚ ꯁ꯭ꯇ꯭रीꯃꯤꯡ ꯂꯥꯏꯚ ꯆꯥꯠ ꯃꯌꯥꯝꯅ ꯂꯥꯛꯄ ꯀꯃꯦꯟꯁꯦ ꯍꯣꯔꯦꯟ ꯑꯩꯅ ꯍꯥꯏꯕꯗꯨꯅꯤ ꯚꯤꯗꯤꯑꯣꯁꯤꯗ ꯀꯃꯦꯟ ꯑꯃꯃꯝ ꯇꯧꯔꯝꯃꯣ ꯃꯌꯥꯝꯅ ꯇꯧꯕ ꯀꯃꯦꯟ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯥꯖꯩ ꯑꯗꯨꯝ ꯎꯖꯩ ꯍꯣꯔꯦꯟ ꯑꯗꯨꯝ ꯔꯤꯄ꯭ꯂꯥꯏ ꯄꯤꯕꯗꯤ ꯉꯝꯖꯗꯦ ꯌꯥꯝꯃꯟꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨꯕꯨ ꯊꯝꯗꯤ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯣ ꯀꯃꯦꯟ ꯑꯗꯨꯃꯛ ꯎꯖꯩꯌꯦꯕ ꯔꯤꯄ꯭ꯂꯥꯏ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯅ ꯂꯥꯏꯐꯇꯗꯤ
ꯀꯃꯦꯟꯁꯦ ꯅꯥꯟꯊꯣꯛꯈ꯭ꯔꯒꯁꯨ ꯂꯥꯏꯐ ꯃꯅꯨꯡ ꯊꯥꯔꯤꯉꯩ ꯃꯇꯝꯗ ꯃꯌꯥꯝꯒꯤ ꯂꯥꯛꯄ ꯀꯃꯦꯟꯁꯤ ꯂꯥꯏꯐ ꯃꯅꯨꯡꯗꯨ ꯈꯛꯇꯗꯅꯤ ꯎꯗꯣꯏꯁꯦ ꯂꯥꯏꯐ ꯂꯣꯏꯈ꯭ꯔꯀꯥꯟꯗ ꯃꯗꯨꯒꯤ ꯀꯃꯦꯟ ꯃꯌꯥꯝꯗꯨ ꯊꯣꯛꯇꯦ ꯑꯗꯨꯕꯨ ꯂꯥꯏꯐ ꯂꯣꯏꯈ꯭ꯔꯒ ꯚꯤꯗꯤꯑꯣꯗꯨꯗ ꯊꯝꯕꯤꯔꯝꯕ ꯀꯃꯦꯟ ꯑꯗꯨꯗꯤ ꯑꯗꯨꯝ ꯂꯩꯍꯧꯒꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟ ꯑꯃꯇ ꯑꯩꯈꯣꯏ ꯆꯤꯊꯗꯅ ꯌꯦꯡꯖꯩ ꯑꯩꯈꯣꯏ ꯏꯆ ꯑꯦꯟ ꯑꯦꯚ꯭ꯔꯤ ꯀꯃꯦꯟ ꯑꯩꯈꯣꯏ ꯔꯦꯁꯄꯣꯟ ꯇꯧꯕ ꯉꯝꯗ ꯇꯥꯔꯒꯁꯨ ꯀꯃꯦꯟꯁꯤꯡ ꯑꯗꯨ ꯄꯥꯗꯤ ꯂꯣꯏꯅ ꯄꯥꯖꯩ ꯑꯩꯈꯣꯏꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯃꯌꯥꯝ ꯌꯥꯎꯋꯤ ꯑꯗꯨꯕꯨ ꯍꯟꯅ ꯍꯟꯅ ꯑꯩꯈꯣꯏꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯌꯥꯝ ꯂꯩꯔꯤ ꯂꯥꯏꯖ ꯂꯦꯝꯕꯤꯒꯤꯁꯨ ꯗꯥꯏꯂꯣꯛ ꯇꯥꯈꯤꯁꯤ ꯑꯗꯣ ꯃꯥꯏꯕꯤꯗꯒꯤ ꯍꯥꯟꯅ ꯗꯥꯏꯂꯣꯛ ꯑꯝꯇꯪ ꯇꯥꯃꯤꯟꯅꯁꯤ ꯑꯩ ꯗꯥꯏꯂꯣꯛꯁꯦ ꯐꯥꯗꯕꯗꯨꯅ ꯊꯤꯕꯅꯤ ꯃꯌꯥꯝ ꯋꯥꯔꯝꯃꯅꯤ. ꯍꯥꯏꯕꯗꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯌꯦꯡꯉꯒ ꯄꯥꯈꯤꯕ ꯗꯥꯏꯂꯣꯛꯁꯦ ꯀꯣꯛꯇ ꯆꯤꯟꯐꯥ ꯄꯨꯍꯧꯗꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦ ꯑꯗꯨꯒꯤꯅꯤ ꯑꯗꯣ ꯇꯥꯍꯟꯖꯔꯛꯑꯒꯦ ꯍꯧꯖꯤꯛ ꯀꯩꯃꯤ ꯑꯩ ꯀꯔꯤꯁꯨ ꯁꯣꯛꯇꯦꯗ ꯉꯁꯤꯗꯤ ꯐꯠꯇ꯭ꯔꯕ ꯀꯩꯖꯥꯎꯁꯤꯡ ꯑꯁꯤꯒꯤ ꯃꯈꯨꯠꯇꯒꯤ ꯅꯪꯅ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯔꯦ. ꯀꯩꯃꯤ ꯏꯃꯥ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ. ꯅꯪꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯗꯅ ꯅꯪꯉꯣꯟꯗ ꯃꯔꯥꯟ ꯀꯌꯥ ꯑꯃ ꯁꯤꯔꯨꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ. ꯅꯪ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯀꯩꯃꯤ. ꯊꯥꯒꯠꯆꯔꯤ. ꯌꯥꯝ ꯐꯖꯩ ꯐꯠꯇꯕ ꯁꯥꯔꯝꯕꯁꯤꯅ ꯐꯔꯛꯑꯒ ꯍꯥꯏꯕꯗꯤ ꯃꯥ ꯅꯤꯡꯉꯝꯃꯛꯇꯕꯒꯤ ꯀꯩꯅꯣ ꯏꯃꯣꯁꯟ ꯑꯃ ꯂꯥꯛꯄꯁꯤꯗ ꯍꯧꯖꯤꯛ ꯔꯤꯌꯦꯜꯗ ꯇꯥꯔꯤꯕ ꯑꯩꯈꯣꯏꯁꯦ ꯈꯨꯗꯛꯁꯤꯗ ꯔꯤꯌꯦꯜꯅꯤ ꯑꯩꯈꯣই ꯂꯩꯃꯤꯟꯅꯔꯤ ꯍꯥꯏꯕꯁꯦ ꯀꯥꯎꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯗ ꯏꯃꯣꯁꯟ ꯑꯃ ꯐꯥꯎꯔꯛꯑꯦ ꯀꯞꯅꯤꯡꯕ ꯀꯩꯅꯣ ꯑꯃ ꯐꯥꯎꯔꯛꯑꯦꯕ ꯑꯩꯈꯣꯏꯗ ꯐꯥꯎꯔꯤꯕ ꯐꯤꯜꯁꯦ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯨꯋꯔ ꯂꯤꯁꯅꯔ ꯃꯌꯥꯝꯗꯁꯨ ꯁꯣꯏꯗꯅ ꯐꯥꯎꯔꯝꯒꯅꯤꯅ ꯈꯟꯖꯩ. ꯃꯊꯪ ꯇꯥꯔꯛꯄꯁꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯅꯗꯅ ꯂꯩꯔꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐ ꯔꯣꯖꯤ ꯑꯣꯏꯅꯥꯝ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯀꯦꯔꯦꯛꯇꯔ ꯂꯧꯕꯤꯔꯤꯕ ꯔꯣꯖꯤ ꯑꯣꯏꯅꯥꯝꯗꯒꯤ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃ ꯇꯥꯃꯤꯟꯅꯁꯦ. ꯔꯣꯖꯤ ꯁꯣꯝꯗ ꯂꯥꯛꯑꯣ. ꯍꯥꯏ ꯃꯌꯥꯝꯕꯨ ꯔꯣꯖꯤ ꯌꯥꯝꯅ ꯈꯨꯔꯨꯝꯖꯔꯤ. ꯑꯩꯒꯤ ꯗꯥꯏꯂꯣꯛꯁꯦ ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯖꯔꯛꯑꯒꯦꯀꯣ. ꯗꯥꯏꯂꯣꯛꯁꯦ ꯑꯩ ꯍꯥꯟꯅ ꯊꯤꯔ ꯂꯩꯇꯦꯕ. ꯆꯤꯟꯐꯥꯁꯨ ꯐꯥꯗꯕ. ꯗꯥꯏꯂꯣꯛꯁꯦ ꯑꯩ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏꯒꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯅ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄꯁꯤꯡꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ. ꯗꯥꯏꯂꯣꯛꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ? ꯗꯥꯁꯅꯥꯅ ꯊꯥꯔꯛꯈꯤꯕꯗꯨ ꯍꯣꯏ ꯁꯒꯣꯜꯃꯤꯒꯤꯁꯨ ꯇꯥꯍꯟꯖꯒꯦ. ꯃꯥꯏꯕꯤꯅ ꯋꯥꯈꯜ ꯁꯒꯣꯜꯒꯤꯗꯤ ꯇꯥꯔꯛꯄꯁꯦ ꯍꯥꯟꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏ ꯍꯣꯏ ꯃꯥꯏꯕꯤ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯦ. ꯗꯥꯁꯅꯥ ꯑꯩꯒꯤ ꯗꯥꯏꯂꯣꯛ ꯑꯃꯇ ꯊꯥꯔꯛꯑꯣ. ꯉꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯉꯁꯤ ꯊꯥꯒꯠꯂꯛꯑꯅꯤ ꯉꯁꯤ ꯃꯌꯥꯝ. ꯊꯥꯒꯠꯂꯛꯀꯗꯕ ꯑꯣꯏꯔꯁꯨ ꯌꯥꯏ. ꯑꯃ ꯍꯦꯛꯇ. ꯑꯣꯀꯦ. ꯏꯕꯦꯟ ꯃꯣꯏꯇꯦꯒꯤ ꯃꯈꯣꯟ ꯇꯥꯅꯤꯡꯉꯦ ꯍꯥꯏ. ꯃꯌꯥꯝ ꯑꯩ ꯇꯧꯖꯔꯛꯑꯒꯦ. ꯑꯣ ꯀꯩꯃꯤꯒꯤ ꯃꯔꯨꯞ ꯑꯣꯏꯔꯕꯗꯤ ꯌꯥꯝꯅ ꯐꯔꯦ. ꯀꯩ ꯆꯤꯡꯂꯥꯏ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ. ꯀꯩ ꯂꯥꯛꯄꯅ ꯑꯣꯟꯕ ꯀꯩ ꯍꯤꯡꯆꯥꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯀꯩ ꯂꯥꯛꯄꯒ ꯂꯝꯕꯥ ꯇꯧꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯔꯣꯏ. ꯇꯪꯂꯩ ꯀꯩ ꯆꯤꯡꯂꯥꯏꯒ ꯂꯝꯕꯥ ꯇꯧꯒꯅꯨ ꯃꯥꯒ ꯃꯥꯌꯣꯛꯅꯒꯅꯨ ꯍꯥꯏꯅ ꯂꯥꯏꯖꯂꯦꯝꯕꯤ ꯑꯩꯅ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯀꯩꯃꯤꯗ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯨꯆꯣ. ꯀꯔꯤꯒꯨꯝꯕ ꯀꯩꯃꯤꯅ ꯀꯩ ꯆꯤꯡꯂꯥꯏꯒ ꯂꯝꯕꯥ ꯇꯧꯔꯕꯗꯤ ꯀꯩꯃꯤ ꯁꯣꯏꯗꯅ ꯃꯥꯏꯊꯤꯕ ꯅꯪꯂꯅꯤ. ꯆꯠꯂꯣ ꯇꯪꯂꯩ ꯀꯩꯃꯤꯕꯨ ꯑꯃꯨꯛꯇ ꯀꯜꯂꯨꯆꯣ. ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯥꯟꯕꯗꯤ ꯈꯔ ꯋꯥꯠꯂꯦ. ꯌꯥꯝ ꯐꯖꯩ ꯌꯥꯝ ꯐꯖꯩ. ꯂꯥꯏꯐ ꯑꯣꯏꯕꯒꯤꯅꯦ ꯔꯤꯌꯦꯜ ꯄꯥꯟꯊꯣꯏꯕ ꯉꯁꯤ ꯑꯣꯏꯕꯒꯤꯅꯦ ꯂꯥꯛꯄ꯭ꯔꯥ ꯍꯪꯉꯦ ꯃꯥꯟꯕ ꯄꯥꯟꯊꯣꯏꯕ ꯋꯥꯠꯂꯤꯁꯦ. ꯉꯁꯤꯗꯤ ꯂꯥꯛꯇ꯭ꯔꯦ ꯑꯉꯥꯡ ꯃꯌꯥꯝ. ꯑꯅꯤꯁꯦ ꯉꯁꯤꯗꯤ ꯌꯥꯎꯗ꯭ꯔꯦ. ꯏꯁꯤꯡ ꯆꯥꯎꯕ ꯌꯥꯎꯗ꯭ꯔꯦ ꯄꯥꯟꯊꯣꯏꯕ ꯌꯥꯎꯗ꯭ꯔꯦ. ꯃꯣꯏꯒꯤ ꯑꯃꯨꯛ ꯁꯣꯏꯗꯅ ꯊꯥꯖꯔꯛꯀꯦ. ꯃꯣꯏꯅ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯍꯧꯖꯤꯛꯁꯦ ꯑꯦꯛꯖꯥꯝꯁꯨ ꯌꯥꯝ ꯇꯧꯅꯔꯤꯕ. ꯑꯦꯛꯖꯥꯝ ꯇꯧꯕ ꯁ꯭ꯀꯨꯜ កាꯕ ꯑꯣꯏꯕꯅ ꯃꯣꯏ ꯌꯥꯎꯗ꯭ꯔꯦ. ꯑꯗꯣ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁꯦ ꯀꯩꯅꯣ ꯇꯧꯔꯣ ꯈꯔꯁꯨ ꯑꯗꯨꯝ ꯁꯠꯀꯠꯂꯀꯥꯟꯗ ꯄꯥꯊꯣꯛꯀꯦ. ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯋꯥꯔꯧꯕ ꯇꯥꯔꯦ ꯀꯃꯦꯟ ꯄꯥꯗꯦꯅ. ꯀꯃꯦꯟꯁꯨ ꯑꯃꯅꯤꯗꯪ ꯍꯥꯏꯐꯦꯠ ꯁꯠꯀꯠꯂꯒ ꯄꯥꯊꯣꯛꯆꯔꯛꯀꯦ. ꯑꯣꯀꯦ. ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤꯀꯣ ꯃꯌꯥꯝ ꯃꯥꯅꯤ. ꯇꯪꯂꯩ ꯀꯅꯥꯅ ꯁꯥꯒꯦ ꯁꯤꯛꯁꯇꯔ ꯕ꯭ꯔꯗꯔ? ꯇꯪꯂꯩꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯄꯔꯚꯥꯏꯖꯔ ꯗꯥ ꯔꯣꯖꯦꯁꯅ ꯑꯗꯨꯝ ꯁꯥꯕꯅꯤ. ꯑꯩꯈꯣꯏꯒꯤ ꯑꯅꯝꯕ ꯀꯦꯔꯦꯛꯇꯔꯁꯦ ꯃꯥꯅ ꯑꯗꯨꯝ ꯁꯥꯔꯦ. ꯆꯦ ꯁꯣꯅꯝꯗꯤ ꯌꯥꯎꯗ꯭ꯔꯕꯣ? ꯑꯩꯅ ꯄꯥꯏꯔꯒ ꯑꯩ ꯌꯥꯎꯗ꯭ꯔꯕ ꯍꯪꯉꯁꯦ ꯀꯩꯒꯤꯅꯣ? ꯏꯕꯦꯟ ꯃꯣꯏꯇꯦꯁꯦ ꯑꯩꯅ ꯁꯥꯕꯅꯤ. ꯑꯗꯣ
Ngasidi kano tawdre kona matang sabada amuk sage. Pupu Folk TV team no matam sak sara matasamina se hari. Tang lagi dialog am tang ta ja ya ga dai ho matim nang dance. Chingkhai moirang them chingkhai moirang them hana na thaga chari matang jaba kanda koi su adum yai hai tare matu ponba nong ya bazani. Tang lei Kai mi da che shonam yaw drobo hai bani. Ai yawi. ta konsam na kai sai na mama sabni. GP number piro u mateng kitang tawjage yarodra. GP number magna akhoi kano da description da horen link ama hapcharam ge da akhoi financially support tobining bayang sudum habiro. Waris lovely, thank you for the support. Ai je kaino ne kana sa ki che so ai kaino saba kainu bi sai kainu sai duga moite soina sai episode kya ada loi daurino episode akhoi ki se hangtak season si jo adum khara wali adagi adum makha adum chathagini hai tare mayam gi demani matungina adum kaimi matam sang na sat ki hai jab tar hoi ngasidi mayam su yeng bada soidana lab shi pen biram gani na khali nungairam gani haina hai tang lagi dialog matem tang tahan bayai daru jis tagi tang lagi dialog matem tami na sin tang lei ki matem tang tawjage mayam tang lei okay okay matem tang tawjarake tang lei ki mayam ai tang lei ni kaimi ki marup ni kai singlai haibasi kanano kari maram gi mana kaimi bu koitan tanari bano hai batu khange hai tuna ai lakpani sagol mi si amta upiro sagol mi hange sagol mi kanano haibado sagol mi masak taksage sagol mi ne si dalom tang tatok pa ai loi salam dai gi mana sigi si baki dina taba siram dai gi si bai do mayamna stress di yamna thuna hapo hari se akoi gi Pupu Folk TV je hana dagi atum yengaga lakpa viewers listener oiragadi kayam improve la haibado khangbiramgani haina khalli week amada amuktang hapame adudagi hauji akoina tawraise week amada 2 days hapa abani aduga honari akoina aim tawjari se nongma kalaga nongma hapagi aim tawjeba ado ngamgani haina shukhali mayamna support tawradi adu ngamni akoi target se ujek episode se nongma kalaga nongma hapa sina akoi fandom ni adubu masi housing maki oina di pangthok ngam giroi mayamna nusiri matik mayamna koi support tawri matik akoi de hena thona haperi matik hai tare akoi madu ngamna badi hona jari ado housing maki oina di akoi hujik chaliba pattern asida hafta amda anir hapa or numit humni da video amam hapa masi akoi gi target ni masi susha shodina ngamna hona jage aduga minute 15 habdu huji akoi ayamba dum yoba natragi henba ngambani adubu yamna hena climax kano tarokpa action scene adagi mi yamna changpa sin da yau kidaba yawa su mamang su haija frame yamna ngakpi gani ado ayamba na di akoi huji adum yoba ngamjare ngasi gi su sung shoi shoi dina 15 minutes henga dori bani मैम सगोल मी की दालोम तो तौजरक की सगोल मी की जे याम
ꯀꯩꯅꯣ ꯁꯒꯣꯜ ꯃꯤ ꯁꯤꯔꯝꯗꯥꯏꯒꯤꯗꯨꯅꯦꯕ ꯑꯗꯣ ꯀꯩꯅꯣ ꯃꯌꯥꯝ ꯀꯩꯅꯣ ꯇꯥꯃꯤꯟꯅꯁꯤ ꯃꯃꯥꯗ ꯑꯣ ꯃꯃꯥ ꯂꯩꯔꯤꯕꯀꯣ ꯏꯇꯥ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ꯭ꯔ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯈꯤꯕꯅꯤ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯇꯧꯕꯗꯤ ꯂꯥꯏꯔꯗꯅ ꯅꯪꯉꯣꯟꯗ ꯌꯦꯠꯄ ꯑꯣꯏꯅ ꯊꯣꯛ ꯂꯩꯔꯦ ꯏꯇꯥ ꯑꯩꯅ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯅꯨꯀꯣ ꯏꯇꯥ ꯐꯖꯕꯗꯤ ꯈꯤꯇꯪ ꯋꯥꯠꯂꯦꯗ ꯐꯖꯩꯗ ꯌꯥꯝꯅ ꯑꯗꯨꯝ ꯌꯥꯝ ꯐꯖꯅ ꯇꯧꯕꯤꯈꯤ ꯃꯇꯦꯝꯇꯒ ꯇꯧꯕꯤꯌꯣ ꯇꯧꯕꯤꯌꯣ ꯀꯩꯁꯨ ꯃꯇꯦꯝꯇꯒ ꯇꯧꯖꯔꯛꯈꯤꯒꯦꯀꯣ ꯁꯤ ꯀꯩꯅꯣ ꯏꯇꯥ ꯑꯩꯒꯤ ꯃꯔꯨꯑꯣꯏꯕ ꯃꯇꯝꯗꯣ ꯂꯥꯛꯂꯦ ꯏꯇꯥ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯑꯩꯒꯤ ꯑꯁꯣꯛꯄꯁꯦ ꯐꯕ ꯉꯝꯂꯔꯣꯏ ꯏꯇꯥ ꯑꯇꯩ ꯀꯅꯥ ꯁꯣꯅ ꯌꯥꯝꯅ ꯐꯖꯈ꯭ꯔꯦ ꯁꯒꯣꯜ ꯃꯤꯁꯨ ꯑꯩꯈꯣꯏꯒꯤꯅꯦ ꯇꯧꯔꯤꯁꯦ ꯃꯤ ꯇꯤꯝ ꯋꯥꯛꯅꯦ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯅ ꯇꯧꯃꯤꯟꯅꯔꯤꯁꯦ ꯇꯤꯝ ꯋꯥꯛ ꯑꯣꯏꯅ ꯃꯌꯥꯝꯁꯦ ꯂꯤꯡꯖꯦꯜ ꯆꯞ ꯃꯥꯟꯅꯅ ꯇꯧꯕꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯖꯕꯅꯤ ꯑꯃꯅ ꯃꯤ ꯑꯃꯈꯛꯇꯅ ꯑꯅꯤ ꯈꯛꯇꯅ ꯃꯌꯥꯝꯅ ꯄꯥꯝꯅꯔꯤꯕ ꯀꯩꯃꯤꯁꯤ ꯄꯨꯊꯣꯛꯄ ꯉꯝꯃꯣꯏ ꯑꯩꯈꯣꯏꯒꯤ ꯕꯤꯍꯥꯏꯟ ꯗ ꯁꯤꯟꯗ ꯂꯩꯕꯤꯔꯤꯕ ꯚꯣꯏꯁ ꯑꯣꯚꯔ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯔꯣꯜ ꯌꯥꯝꯅ ꯌꯥꯎꯏ ꯋꯥꯍꯩꯅ ꯑꯣꯏꯅ ꯀꯃꯥꯏꯅ ꯊꯥꯒꯠꯀꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭रे ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕꯗꯤ ꯐꯣꯡꯗꯣꯛꯆꯩ ꯌꯥꯝꯅꯗꯤ ꯊꯥꯒꯠꯅꯤꯡꯉꯤ ꯑꯗꯨꯕु ꯑꯩꯈꯣꯏꯅ ꯊꯥꯒꯠꯄ ꯋꯥꯍꯩꯅ ꯋꯥꯠꯍꯧꯔꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯪꯗ꯭रे ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯅꯤ ꯉꯁꯤ ꯂꯥꯛꯄꯁꯦ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯣ ꯀꯩ ꯐꯥꯎꯕꯤꯒꯦ ꯍꯥꯏꯕꯗꯣ ꯀꯃꯦꯟꯗ ꯇꯧꯕꯤꯔꯛꯑꯣ ꯃꯌꯥꯝꯁꯦ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕꯒꯤ ꯀꯃꯦꯟ ꯑꯝꯇ ꯑꯩꯁꯦ ꯉꯁꯤꯁꯦ ꯎꯗ꯭ꯔꯤꯕ ꯑꯗꯣ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯀꯩ ꯐꯥꯎꯕꯤꯒꯦ ꯍꯥꯏꯕꯁꯦ ꯀꯃꯦꯟꯗ ꯑꯝꯇ ꯊꯝꯕꯤꯔꯛꯎꯅꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯂꯥꯏꯚ ꯆꯥꯠꯇ ꯄꯥꯊꯣꯛꯆꯔꯛꯀꯦꯕ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁꯦ ꯐꯔꯤꯁ ꯈꯥꯟ ꯖꯤꯄꯦ ꯅꯝꯕꯔ ꯍꯪꯕꯤꯔꯛꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯣꯔꯦꯟ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯊꯥꯔꯤꯕ ꯂꯥꯏꯐ ꯑꯁꯤꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯒꯤ ꯂꯤꯡ ꯍꯥꯞꯆꯈ꯭ꯔꯕꯅꯤ ꯃꯗꯨꯗꯩꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯌꯥꯒꯅꯤ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯁꯒꯣꯜ ꯃꯤ ꯗꯥꯏꯂꯣꯒꯁꯨ ꯇꯧꯈ꯭ꯔꯦ ꯀꯩꯖꯦꯡ ꯂꯥꯛꯄꯒꯤ ꯃꯅꯥꯏ ꯀꯩꯃꯨꯗꯨ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦ ꯗꯥꯏꯂꯣग ꯇꯧꯔꯣ ꯑꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯀꯦꯂꯤ ꯊꯦꯡꯛ ꯌꯨ ꯄꯨꯡꯁꯦ ꯀꯩꯅꯣ ꯇꯧꯏꯀꯣ ꯌꯥꯝ ꯉꯟꯅꯗꯤ ꯑꯗꯨꯝ ꯊꯥꯒꯠꯂꯛꯅꯕ ꯍꯣꯠꯅꯅꯤ ꯌꯥꯝ ꯉꯟꯅ ꯊꯥꯒꯠꯂꯛꯀꯦ ꯁꯪꯅꯤꯡꯕꯒꯤ ꯗꯥꯏꯂꯣग ꯃꯥ ꯉꯁꯤ ꯌꯥꯎꯗ꯭ꯔꯦ ꯃꯥ ꯈꯛꯇꯪꯕꯨ ꯍꯥꯏꯕ ꯌꯥꯔꯦ ꯉꯁꯤ ꯌꯥꯎꯗ꯭ꯔꯤꯁꯦ ꯑꯇꯩ ꯂꯣꯏ ꯁꯨꯔꯦ ꯄꯨꯡ ꯀꯌꯥꯗ ꯊꯥꯒꯠꯂꯛꯇꯣꯏꯅꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯄꯨꯡ 7 ꯁ꯭ꯋꯥꯏꯗ ꯆꯥꯎꯔꯥꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯅꯨꯡꯉꯥꯏ ꯍꯥꯏ ꯈꯖꯤꯛꯈꯛ ꯉꯟꯈꯠꯄ ꯅꯠꯇ꯭ꯔ ꯊꯦꯡꯊꯕꯗꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝ ꯂꯣꯏꯅ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯔꯛꯑꯦ ꯊꯦꯡꯛ ꯌꯨ ꯑꯗꯨꯅꯦꯕ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯅ ꯈꯜꯂꯦꯕ ꯍꯥꯎ ꯊꯦꯡꯛ ꯌꯨ ꯊꯣꯛꯆꯣꯝ ꯑꯍꯟꯕꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯥꯟꯅꯕ ꯆꯠꯄꯅꯦ ꯌꯥꯗꯦ ꯀꯃꯦꯟ ꯌꯥꯝ ꯂꯥꯛꯑꯦ ꯀꯩꯖꯥꯝꯕꯒꯤ ꯗꯥꯏꯂꯣग ꯇꯧꯔꯛꯑꯣ ꯀꯩꯖꯥꯝꯕꯁꯨ ꯗꯥ ꯔꯣꯖꯤꯁꯅ ꯁꯥꯕꯅꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ ꯀꯩꯃꯤꯁꯦ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯋꯥꯡꯖꯤꯡ ꯅꯤꯡꯊꯧ ꯎꯃꯪꯂꯥꯏ ꯆꯦꯃꯅꯤꯇꯥꯗꯣ ꯑꯊꯨꯕ ꯊꯕꯛ ꯑꯃ ꯂꯥꯛꯄꯗꯒꯤ ꯆꯠꯈ꯭ꯔꯦ ꯑꯁꯨꯛ ꯅꯨꯡꯉꯥꯏꯈ꯭ꯔꯕꯗꯤ ꯑꯃꯨꯛ ꯀꯩ ꯍꯥꯏꯔꯨꯅꯤ ꯁꯤꯁꯇꯔ ꯑꯦꯟ ꯕ꯭ꯔꯗꯔꯁꯤꯡ ꯂꯣꯏꯅ ꯅꯨꯡꯁꯤ ꯊꯦꯡꯛ ꯌꯨ ꯊꯦꯡꯛ ꯌꯨ AI ꯆꯦꯅꯦꯜ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯄꯨꯕꯤꯔꯛꯑꯣ ꯈꯝꯕ ꯊꯣꯏꯕꯤꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯈꯟꯅꯖꯔꯝꯕ ꯇꯣꯄꯤꯛ ꯑꯃꯅꯤ ꯑꯗꯣ ꯃꯥꯁꯦ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯨꯞꯅ ꯅꯩꯅꯒꯗꯕ ꯋꯥꯔꯤ ꯑꯣꯏ ꯁꯤꯗ ꯑꯩꯈꯣꯏꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯗꯤ ꯃꯗꯨꯗꯩꯗ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯌꯦꯠꯅꯒꯗꯕ ꯑꯗꯨꯝꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯃꯔꯤꯛ ꯆꯨꯝꯅ ꯈꯪꯗ꯭ꯔꯒꯗꯤ ꯈꯨꯠ ꯊꯥꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯊꯨꯕꯒꯤ ꯑꯣꯏꯅꯗꯤ ꯃꯗꯨ ꯉꯝꯖꯈꯤꯔꯣꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯇꯨꯡꯗ ꯑꯩꯈꯣꯏ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯇꯤꯝ ꯑꯣꯏꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯆꯦ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯀꯩꯃꯤꯕꯨ ꯐꯨꯜ ꯁꯞꯄꯣꯔꯠ ꯊꯦꯡꯛ ꯌꯨ ꯑꯗꯨꯃꯛ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯣꯏ ꯑꯩꯈꯣꯏ ꯇꯤꯝ ꯑꯣꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯇꯤꯝ ꯋꯥꯛ ꯐꯖꯅ ꯆꯞ ꯃꯥꯟꯅꯅ ꯇꯧꯃꯤꯟꯅꯖꯔꯛꯀꯦ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤ ꯇꯤꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯃꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯔꯤ
ꯑꯩ ꯀꯩꯅꯣꯒꯤ ꯉꯥꯡ ꯂꯩꯔꯦ ꯗꯥꯏꯂꯣꯛꯁꯦ ꯀꯃꯥꯏꯅ ꯇꯧꯁꯦ? ꯌꯥꯝ ꯅꯨꯡꯉꯥꯏ, ꯐꯨꯜ ꯁꯄꯣꯔꯠ, ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ. ꯑꯥꯏꯐꯣꯟꯗꯣ ꯄꯤꯔꯛꯑꯣ. ꯀꯩꯅꯣꯒꯤꯗꯣ ꯑꯩꯁꯦ ꯂꯣꯛ ꯈꯔ ꯊꯨꯡꯕꯒꯤꯀꯣ ꯑꯩꯅ ꯗꯥꯏꯂꯣꯛꯁꯦ ꯇꯧꯔꯔꯣꯏꯁꯤꯔꯥꯅ ꯇꯧꯕꯅꯦ, ꯑꯗꯣ ꯃꯌꯥꯝꯅ ꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯏ. ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯅꯤꯅ ꯇꯧꯗꯕꯁꯨ ꯅꯨꯡꯉꯥꯏꯇꯦ. ꯃꯇꯦꯛ ꯑꯃ ꯇꯧꯖꯒꯦ. ꯀꯃꯦꯟ ꯌꯥꯝꯃꯟꯗꯅ ꯎꯗꯕꯁꯨ ꯌꯥꯝ ꯌꯥꯎꯈ꯭ꯔꯦ. ꯇꯧꯗꯣꯏꯅꯦ ꯃꯌꯥꯝ ꯁꯥꯎ ꯌꯥꯗꯦ. ꯑꯩ ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯦ. ꯀꯃꯦꯟ ꯄꯥꯕꯤꯌꯣ ꯗꯦꯕꯤꯜꯁꯦꯗꯣ ꯑꯩ ꯍꯦꯛ ꯎꯕꯒ ꯑꯩꯅ ꯆꯪꯉꯛꯄꯗ ꯎꯕ ꯈꯔꯗꯤ ꯑꯗꯨꯝ ꯄꯥꯒꯦ, ꯑꯗꯨꯒ ꯃꯌꯥꯝ ꯌꯥꯝꯕꯅꯤꯅ ꯆꯠꯈꯤꯕꯁꯨ ꯌꯥꯎꯏ. ꯑꯗꯣ ꯋꯥꯔꯧꯕꯤꯒꯅꯨ, ꯎꯍꯧꯗꯕꯁꯤꯡꯗꯨꯗꯤ ꯑꯩꯈꯣꯏꯅ ꯄꯥꯔꯣꯏ ꯍꯥꯏꯅ ꯀꯥꯟꯊꯣꯛꯄ ꯅꯠꯆꯗꯦ. ꯏꯄꯤꯁꯣꯠ ꯑꯅꯤ ꯄꯨꯟꯁꯤꯜꯂꯒ ꯑꯃꯈꯛꯇ ꯑꯣꯏꯅ ꯁꯥꯡꯅ ꯊꯥꯕꯤꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯤ, ꯌꯥꯝꯅ ꯌꯦꯡꯅꯤꯡꯕꯒꯤ ꯍꯥꯏꯖꯕꯅꯤ. ꯑꯗꯣꯝꯒꯤ ꯋꯥꯈꯜꯅꯤ. ꯈꯔ ꯑꯃꯅ ꯇꯣꯏꯅ ꯅꯨꯡꯇꯤꯒꯤ ꯊꯥꯒꯠꯄꯤꯌꯣꯅ ꯍꯥꯏ, ꯈꯔ ꯑꯃꯅ ꯂꯦꯞꯄꯁꯨ ꯂꯦꯞꯅ ꯑꯃꯨꯛ yengbada ꯁꯥꯡꯅ ꯌꯦꯡꯖꯒꯦ ꯍꯥꯏ. ꯋꯥꯈꯜ ꯑꯃꯒ ꯃꯥꯟꯅꯗꯦ. ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯟꯕꯗ ꯑꯩꯈꯣꯏꯅ ꯍꯥꯞꯄꯤꯕ ꯆꯥꯡ ꯁꯤ ꯑꯗꯨꯝ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯗꯤ ꯈꯟꯖꯩ. ꯍꯣꯏ, ꯃꯌꯥꯝꯅ ꯉꯁꯥꯏꯗꯒꯤ ꯄꯥꯝꯕ ꯀꯩꯅꯨꯒꯤ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃ ꯑꯩ ꯇꯧꯖꯔꯛꯀꯦ. ꯏꯃꯥꯒꯤ ꯀꯩꯔꯣꯡꯕ ꯏꯁꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯍꯜꯂꯒ ꯏꯃꯥ ꯏꯆꯥ ꯑꯃꯨꯛ ꯍꯟꯅ ꯂꯩꯃꯤꯟꯅꯒꯦ ꯍꯥꯏꯅ ꯈꯜꯂꯨꯕ ꯃꯪꯂꯥꯟ ꯑꯁꯤ ꯃꯪꯐꯥꯎꯅꯕ ꯉꯝꯃꯣꯏꯗꯧꯔꯤ. ꯅꯄꯥ ꯀꯩꯂꯥꯛꯄꯗꯤ ꯃꯆꯥ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯃꯁꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯀꯩꯖꯦꯡ ꯂꯥꯛꯄꯕꯨ ꯃꯐꯝ ꯑꯁꯤꯗ ꯍꯦꯛ ꯄꯨꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯅꯄꯥꯅ ꯅꯪꯕꯨ ꯀꯥꯎꯊꯣꯛꯈ꯭ꯔꯦ. ꯃꯆꯥꯕꯨ ꯅꯨꯡꯁꯤ ꯍꯩꯇꯕ ꯃꯄꯥ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯑꯣꯏꯔꯦ. ꯅꯄꯥꯅ ꯍꯦꯛ ꯍꯤꯡꯂꯤ ꯐꯥꯎꯕꯗꯤ ꯏꯆꯥꯕꯨ ꯏꯃꯥꯅ ꯊꯋꯥꯏ ꯍꯥꯞꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯏꯃꯥ ꯊꯥꯖꯗ꯭ꯔꯦ. ꯅꯪꯒꯤ ꯅꯄꯥꯁꯦ ꯃꯆꯥ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯃꯄꯥ ꯍꯥꯏꯗꯣ ꯑꯣꯏꯔꯦ. ꯊꯦꯡꯛ ꯌꯨ ꯃꯌꯥꯝ. ꯃꯌꯥꯝ ꯐꯖꯅ ꯇꯧꯈ꯭ꯔꯦ ꯗꯥꯏꯂꯣꯛ. ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯁꯦ ꯌꯥꯝ ꯐꯖꯅ ꯇꯧꯕꯤ. ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯀꯥꯎꯖꯔꯣꯏ, ꯌꯥꯝꯅ ꯅꯨꯡꯁꯤ. ꯏꯁꯤꯡ ꯆꯥꯎꯕ ꯑꯃꯗꯤ ꯄꯥꯟꯊꯣꯏꯕ ꯃꯇꯥꯡ ꯆꯥꯕꯗ ꯗꯥꯏꯂꯣꯛ ꯄꯥꯝꯃꯤ. ꯍꯣꯏ, ꯇꯧꯍꯟꯖꯔꯛꯀꯦ. ꯑꯗꯣ ꯃꯌꯥꯝꯒꯤꯁꯨ ꯍꯥꯏꯐꯦꯠ ꯀꯃꯦꯟ ꯄꯥꯊꯣꯛꯄꯁꯤꯗ ꯃꯌꯥꯝꯒ ꯍꯥꯏꯐꯦꯠ ꯄꯥꯃꯤꯟꯅꯔꯒ ꯃꯌꯥꯝ ꯀꯩꯀꯩ ꯋꯥ ꯊꯝꯕꯤꯅꯤꯡꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠꯇꯪ ꯑꯝꯇ ꯊꯝꯍꯟꯈꯤꯁꯤꯔꯥ? ꯀꯩꯅꯣ ꯇꯧꯒꯦ, ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯚꯣꯏꯁ ꯑꯣꯚꯔ ꯑꯥꯔꯇꯤꯁꯁꯤꯡꯗꯒꯤ ꯍꯪꯅꯤꯡꯕ ꯋꯥꯍꯪ ꯅꯠꯇ꯭ꯔꯒ ꯇꯥꯅꯤꯡꯕ ꯗꯥꯏꯂꯣꯛ ꯍꯣꯏ, ꯂꯩꯔꯒꯁꯨ ꯑꯗꯨꯒꯨꯝꯕ ꯈꯤꯇꯪ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ. ꯑꯩꯈꯣꯏꯒꯤ ꯚꯣꯏꯁ ꯑꯣꯚꯔ ꯑꯥꯔꯇꯤꯁ ꯉꯁꯤ ꯅꯧꯅ ꯂꯥꯛꯄꯁꯤꯡꯗꯒꯤꯁꯨ ꯏꯟꯇꯔꯦꯛꯁꯟ ꯇꯧꯅꯕꯒꯤ ꯇꯥꯟꯖꯥꯗ ꯂꯧꯖꯒꯦ. ꯁꯤ ꯀꯅꯥ ꯃꯆꯦꯅ ꯄꯥꯏꯒꯦꯔꯥ? ꯊꯣꯏꯕꯤ ꯅꯪ ꯃꯌꯥꯏ ꯑꯣꯏꯔꯦ, ꯅꯪ ꯄꯥꯏ. ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯍꯪꯕꯤꯔꯣ. ꯑꯗꯨꯝ ꯀꯃꯦꯟ ꯎꯕ꯭ꯔꯥ? ꯎꯏꯌꯦꯀꯣ. ꯊꯣꯏꯕꯤ ꯅꯪ ꯀꯃꯦꯟ ꯄꯥꯏꯒꯦꯔꯥ ꯐꯣꯟ? ꯑꯩ ꯐꯣꯟꯁꯤ ꯂꯩꯍꯧꯔꯦ. ꯏꯃꯥ ꯃꯥꯏꯕꯤꯗꯣ ꯁꯤꯗꯦꯅꯦ ꯍꯥꯏꯔꯤ. ꯏꯃꯥ ꯃꯥꯏꯕꯤꯗꯣ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ ꯃꯥ ꯁꯤꯕ ꯌꯥꯗ꯭ꯔꯤ, ꯁꯤꯕ ꯌꯥꯗꯦ. ꯁ꯭ꯇꯨꯗꯤꯑꯣ ꯅꯝꯕꯣꯜꯗ ꯂꯩꯕ꯭ꯔꯥ ꯍꯥꯏ. ꯅꯝꯕꯣꯜꯗ, ꯁ꯭ꯇꯨꯗꯤꯑꯣ ꯅꯝꯕꯣꯜꯗ. ꯃꯌꯥꯝ ꯍꯪꯅꯤꯡꯕꯁꯦ ꯑꯗꯨꯝ ꯍꯪꯍꯧꯔꯣ. ꯅꯣꯏ ꯑꯗꯨꯝ ꯍꯥꯏꯌꯨ, ꯀꯃꯦꯟ ꯑꯗꯨꯝ ꯄꯥꯊꯣꯛꯑꯣ. ꯅꯣꯏ ꯑꯗꯨꯝ ꯄꯥꯔꯣ ꯀꯃꯦꯟ. ꯏꯁꯤꯡ ꯆꯥꯎꯕ ꯄꯥꯈꯪ ꯊꯥꯛꯈꯤꯔꯣꯏꯗ꯭ꯔꯣ ꯍꯥꯏꯔꯦ. ꯀꯩꯍꯥꯎꯕ ꯇꯣꯛꯈ꯭ꯔꯕ ꯎꯗꯕ ꯌꯥꯝ ꯀꯨꯏꯔꯦ. ꯀꯩꯍꯥꯎꯕꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯂꯣꯏꯈ꯭ꯔꯦ. ꯑꯗꯨꯒ ꯀꯩꯍꯥꯎꯕꯒꯤ ꯚꯣꯀꯦꯜ ꯁꯥꯕꯤꯔꯝꯕ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯃꯥꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯃꯨꯛ ꯂꯥꯛꯈꯤꯅꯤ. ꯏꯅꯦ ꯁꯥꯕꯤꯗꯔꯕ ꯇꯥꯁꯦ. ꯗꯥꯏꯂꯣꯛ ꯇꯧꯔꯣ. ꯗꯥꯏꯂꯣꯛꯁꯦ ꯍꯦꯛꯇ ꯀꯥꯎꯋꯦ ꯇꯧꯔꯝꯗꯥꯏꯗ ꯎꯗ꯭ꯔꯗꯤ. ꯉꯥꯛꯇꯪ ꯀꯣꯛꯇ ꯂꯩꯕ ꯑꯃ ꯍꯦꯛꯇ ꯇꯧꯔꯣ. ꯁꯤꯒꯤ ꯑꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯋꯥꯈꯜ? ꯇꯧꯔꯛꯑꯒꯦ ꯍꯥꯏꯐꯦꯠ ꯅꯤꯡꯁꯤꯡꯉꯣ. ꯅꯤꯡꯁꯤꯡꯕ ꯑꯃ ꯇꯧꯔꯣ. ꯏꯕꯨꯡ ꯀꯩꯃꯤ ꯏꯆꯥ ꯄꯥꯟꯊꯣꯏꯕꯒꯤ ꯈꯟꯕꯤꯔꯒ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈꯤꯅꯨ. ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯁꯨ
ꯀꯩꯖꯥꯎꯁꯤꯡꯒꯤ ꯃꯈꯨꯠꯇ ꯇꯥꯡꯒꯣꯏ ꯑꯣꯟꯈ꯭ꯔꯦ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯃꯇꯦꯛ ꯈꯔꯁꯦ ꯏꯕꯨꯡ ꯀꯩꯃꯤꯅ ꯉꯥꯛ ꯁꯦꯟꯕꯤꯌꯣ ꯗꯥꯏꯂꯣꯛꯁꯦ ꯀꯥꯎꯔꯦꯕ ꯃꯥꯏꯕꯤꯗꯨꯅ ꯐꯝꯂꯤꯗꯣ ꯃꯥꯏꯅ ꯁꯥꯎꯖꯔꯛꯀꯅꯤ ꯂꯣꯏ ꯑꯁꯦꯡꯕꯗꯗꯤ ꯁꯥꯎꯗꯦ ꯑꯩ ꯐꯠꯇꯕꯤ ꯁꯥꯕꯒꯤ ꯐꯠꯇꯕꯒꯤ ꯋꯥꯅꯤ ꯍꯥꯏꯗꯤ ꯃꯄꯥꯟ ꯊꯣꯡꯒꯤ ꯁꯛꯇꯝꯅ ꯃꯤꯑꯣꯏꯕꯒꯤ ꯃꯒꯨꯟ ꯂꯦꯞꯇꯦ ꯁ꯭ꯇꯨꯗꯤꯑꯣ ꯂꯩꯔꯤꯁꯦ ꯅꯝꯕꯣꯜ ꯀꯥꯋꯥꯏ ꯖꯒꯥꯗ ꯅꯨꯡꯉꯥꯏ ꯅꯝꯕꯣꯜ ꯕꯖꯥꯔ ꯅꯝꯕꯣꯜ ꯕꯖꯥꯔ ꯌꯧꯗ꯭ꯔꯤꯉꯩ ꯅꯝꯕꯣꯜ ꯕꯖꯥꯔ ꯌꯧꯗ꯭ꯔꯤꯉꯩ ꯌꯧꯅꯕꯗꯨ ꯍꯦꯛ ꯃꯅꯥꯛꯇ ꯂꯩꯔꯦ ꯅꯣꯡꯃ ꯁꯔꯄ꯭ꯔꯥꯏꯖ ꯑꯝꯇ ꯄꯤꯖꯔꯛꯀꯦ ꯄꯥꯟꯊꯣꯏꯕꯒꯤ ꯃꯃꯥꯗꯣ ꯆꯦ ꯕꯅꯤꯇꯥ ꯆꯠꯈ꯭ꯔꯦꯕ ꯆꯠꯈ꯭ꯔꯦ ꯄꯥꯟꯊꯣꯏꯕꯒꯤ ꯃꯃꯥꯁꯦ ꯆꯦ ꯕꯅꯤꯇꯥ ꯀꯣꯟꯁꯝꯅ ꯑꯣꯏꯕꯅꯦꯕ ꯆꯠꯈ꯭ꯔꯦ ꯀꯩꯁꯨ ꯂꯥꯏ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ ꯀꯩꯁꯤꯡꯂꯥꯏꯁꯤ ꯌꯥꯝꯃꯤ ꯍꯪꯉꯤꯁꯤ ꯀꯩꯁꯤꯡꯂꯥꯏꯁꯤ ꯍꯥꯟꯅ ꯀꯩꯂꯥꯛꯄꯗꯤ ꯑꯩꯅ ꯁꯥꯖꯕꯅꯤ ꯑꯗꯨꯒ ꯀꯩ ꯆꯤꯡꯂꯥꯏ ꯑꯣꯟꯕꯗꯒꯤ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯑꯃꯅ ꯁꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯀꯩ ꯆꯤꯡꯂꯥꯏꯒꯤ ꯑꯍꯥꯟꯕ ꯗꯥꯏꯂꯣꯛ ꯑꯃ ꯃꯥꯅ ꯑꯍꯥꯟꯕ ꯀꯩ ꯆꯤꯡꯂꯥꯏ ꯑꯣꯟꯕ ꯍꯧꯔꯛꯄꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯤ ꯗꯥꯏꯂꯣꯛ ꯑꯝꯇꯪ ꯑꯩ ꯃꯔꯛꯇ ꯂꯥꯟꯊꯣꯛꯆꯒꯦ ꯉꯁꯤ ꯀꯩꯃꯤ ꯊꯥꯒꯠꯀꯅꯤ ꯍꯥꯏꯕꯅꯤ ꯀꯩꯃꯤ ꯊꯥꯒꯠꯂꯣꯏꯗ꯭ꯔꯥ ꯍꯥꯏ ꯊꯥꯒꯠꯀꯅꯤ ꯍꯥꯏꯀꯣ ꯊꯥꯒꯠꯀꯅꯤ ꯗꯥꯏꯂꯣꯛ ꯇꯥꯔꯁꯤꯀꯣ ꯑꯗꯨꯗꯤ ꯃꯣꯏ ꯑꯗꯨꯝ ꯀꯃꯦꯟ ꯄꯥꯊꯣꯛꯄ ꯉꯥꯏ ꯀꯃꯦꯟ ꯑꯗꯨꯝ ꯄꯥꯊꯣꯛ ꯄꯥꯁꯤꯟ ꯇꯧꯕꯤꯔꯣ ꯏꯁꯤꯡ ꯆꯥꯎꯕꯗꯣ ꯆꯦꯒꯤ ꯇꯥꯗ ꯍꯥꯏꯐꯦꯠ ꯆꯪꯕꯤꯔꯣ ꯆꯦꯒꯤ ꯑꯗꯣ ꯋꯥꯏꯠ ꯂꯤꯄꯤꯁꯦ ꯀꯅꯥ ꯁꯥꯒꯦ ꯑꯩꯈꯣꯏ ꯆꯤꯆꯦꯒꯤ ꯆꯦ ꯊꯣꯏꯕꯤꯒꯤ ꯏꯟꯇ꯭ꯔꯣ ꯑꯝꯇ ꯇꯧꯕꯤꯔꯣ ꯆꯦꯒꯤꯗ ꯁꯤꯗ ꯋꯥꯏꯠ ꯂꯤꯄꯤꯁꯦ ꯃꯔꯃꯦꯠ ꯀ꯭ꯋꯤꯟ ꯁꯥꯕꯤꯗꯨꯅꯦ ꯑꯗꯨꯒ ꯀꯩ ꯍꯥꯎꯕꯒꯤ ꯗꯥꯏꯂꯣꯛꯁꯨ ꯇꯧꯕꯤꯌꯨ ꯏꯁꯤꯡ ꯆꯥꯎꯕꯒ ꯄꯥꯟꯊꯣꯏꯕꯒ ꯐꯨꯗꯠꯍꯜꯂꯛꯑꯣ ꯍꯥꯏꯌꯦ ꯏꯁꯤꯡ ꯆꯥꯎꯕꯗꯣ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯣ ꯃꯆꯤꯟ ꯃꯅꯥꯎ ꯖꯔ ꯖꯔ ꯆꯠꯄꯅꯤꯅ ꯄꯥꯕꯁꯦ ꯈꯤꯇꯪ ꯇꯞꯄꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯀꯩꯃꯨꯗꯨ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯁꯣꯜꯂꯤ ꯆꯦ ꯁꯣꯅꯝꯒꯤ ꯁꯒꯣꯜ ꯃꯤ ꯍꯤꯡꯒꯠꯍꯟꯗ꯭ꯔꯕ ꯑꯩ ꯁꯒꯣꯜ ꯃꯤ ꯍꯤꯡꯒꯠꯍꯟꯗ꯭ꯔꯕ ꯀꯩꯁꯤꯡꯂꯥꯏꯒꯤ ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯖꯒꯦ ꯃꯌꯥꯝ ꯌꯥꯝꯅ ꯈꯪꯕꯤꯌꯨ ꯁ꯭ꯋꯥꯏꯁꯤ ꯀꯩꯁꯤꯡꯂꯥꯒꯤ ꯇꯧꯈ꯭ꯔꯦ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯂꯩꯕꯒꯤ ꯁꯅꯤꯜ ꯐꯪꯉꯤꯗ ꯀꯩ ꯃꯤꯅ ꯂꯨꯅ ꯆꯥꯅ ꯇꯧꯖꯕ ꯑꯉꯥꯡ ꯃꯆꯥꯗꯨ ꯃꯐꯝ ꯁ꯭ꯋꯥꯏꯁꯤꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯁꯤꯁꯇꯔ ꯕꯦꯇ꯭ꯔꯤ ꯌꯥꯎꯗ꯭ꯔꯦ ꯍꯣꯔꯦꯟ ꯐꯣꯟ ꯑꯣꯄꯟ ꯇꯧꯕ꯭ꯔꯀꯥꯟꯗ ꯀꯩꯃꯤ 29 ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯩꯍꯜꯂꯝꯃꯣ ꯍꯣꯏ ꯉꯥꯏꯕꯤꯔꯝꯃꯣ ꯀ꯭ꯋꯤꯟꯒꯤ ꯑꯃꯃꯨꯛ ꯇꯧꯍꯟꯁꯤ ꯗꯥꯏꯂꯣꯛ ꯃꯔꯃꯦꯠ ꯀ꯭ꯋꯤꯟꯒꯤꯁꯦ ꯑꯃꯨꯛ ꯇꯧꯍꯜꯂꯛꯀꯦ ꯊꯣꯏꯕꯤ ꯀꯩꯅꯣꯒꯤꯁꯨ ꯑꯩ ꯌꯦꯡꯗ꯭ꯔꯗꯤ ꯈꯪꯉꯣꯏꯌꯦ ꯀꯥꯎꯔꯦ ꯍꯥꯏꯕ ꯃꯥꯗꯣ ꯑꯩꯈꯣꯏꯁꯦ ꯗꯥꯏꯂꯣꯛꯇꯣ ꯈꯨꯗꯛ ꯈꯨꯗꯛꯀꯤ ꯍꯥꯏꯗꯤ ꯊꯥꯔꯛꯑꯒ ꯇꯧꯕꯅꯤꯅ ꯀꯩꯅꯣ ꯐꯥꯔꯒ ꯂꯩꯇꯦ ꯑꯗꯨꯗꯨꯅ ꯌꯥꯔꯒꯗꯤ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯌꯨ ꯋꯥꯔꯧꯕꯤꯔꯣꯏ ꯏꯇꯥ ꯊꯣꯏꯕꯤ ꯊꯣꯛꯆꯕꯁꯨ ꯋꯥꯔꯤ ꯄꯥꯕ ꯍꯧꯗ꯭ꯔꯕ ꯃꯥꯜꯂꯤꯅꯦ ꯏꯕꯦꯟ ꯃꯣꯏꯇꯤꯒꯤ ꯗꯥꯏꯂꯣꯛ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ ꯃꯣꯏꯇꯤ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯁꯣꯅꯝꯁꯦ ꯉꯁꯤ ꯈꯅꯥꯎ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯌꯦ ꯑꯗꯨꯒꯤꯅꯦ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯈꯣꯟꯖꯦꯜ ꯀꯅꯥꯅ ꯁꯥꯒꯦ ꯌꯥꯝ ꯇꯥꯅꯤꯡꯉꯤ ꯇꯥꯍꯟꯈ꯭ꯔꯕꯅꯦ ꯔꯣꯖꯤ ꯑꯝꯇꯒ ꯁꯥꯝꯇꯣꯛꯎꯔꯣ ꯂꯥꯏꯖꯂꯦꯝꯕꯤꯗꯣ ꯈꯪꯅꯤꯡꯉꯦ ꯑꯩ ꯗꯥꯏꯂꯣꯛ ꯇꯧ ꯈꯪꯗ꯭ꯔꯕ ꯗꯥꯏꯂꯣꯛ ꯃꯆꯥ ꯑꯃꯇꯪ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯁꯤꯁꯇꯔ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯋꯥꯏꯠ ꯂꯤꯠꯄꯤꯗꯨ ꯀꯅꯥ ꯁꯥꯒꯦ ꯋꯥꯏꯠ ꯂꯤꯠꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯃꯦꯠ ꯀ꯭ꯋꯤꯟ ꯃꯔꯃꯦꯠꯀꯤ ꯃꯍꯥꯔꯥꯅꯤꯗꯨ ꯁꯥꯕꯅꯤ ꯃꯥꯅ ꯊꯣꯏꯕꯤꯅ ꯄꯥꯟꯊꯣꯏꯕꯗꯣ ꯄꯥꯈꯪ ꯐꯥꯍꯜꯂꯣ ꯑꯣꯐꯤꯁꯤꯌꯦꯜ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤ ꯇꯤꯝꯒꯤ ꯂꯥꯏꯛ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯏꯃꯥ ꯃꯥꯏꯕꯤ ꯄꯥꯟꯊꯣꯏꯕꯒ ꯈꯠꯅꯕꯗꯣ ꯑꯝꯇ ꯁꯥꯔꯛꯑꯣ ꯇꯥꯁꯦ ꯎꯃꯪ ꯂꯥꯏ ꯊꯦꯡꯛ ꯌꯨ ꯍꯣꯏ ꯇꯧꯖꯔꯛꯀꯦ ꯂꯥꯏꯖꯂꯦꯝꯕꯤ ꯂꯣꯏꯔꯒ ꯃꯥꯏꯕꯤ ꯁꯥꯎꯕꯩꯗꯣ ꯇꯧꯔꯛꯀꯦ ꯀꯩꯃꯤꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯈꯔ ꯀꯜꯍꯟꯁꯤ ꯀꯩꯃꯤꯅ ꯀꯩꯃꯨ ꯊꯦꯡꯅꯕꯗ ꯍꯥꯠꯁꯦ ꯍꯤꯡꯅ ꯆꯠꯍꯟꯒꯅꯨ ꯇꯧ ꯀꯩꯅꯤꯒꯤ ꯃꯔꯨꯞ ꯑꯣꯏꯔꯕꯗꯤ ꯌꯥꯝꯅ ꯐꯔꯦ ꯀꯩꯁꯤꯡ ꯂꯥꯏ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ
ꯀꯩ ꯂꯥꯛꯄꯅ ꯑꯣꯟꯕ ꯀꯃꯦꯟ ꯄꯥꯗꯦꯅ ꯁꯥꯎꯔ ꯍꯧꯖꯤꯛꯇꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯀꯩ ꯂꯥꯛꯄꯒ ꯂꯝꯕꯥ ꯇꯧꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯔꯣꯏ ꯇꯥꯡꯂꯩ ꯀꯩꯁꯤꯡ ꯂꯥꯏꯗꯅꯕ ꯇꯧꯒꯅꯤ ꯃꯥꯒ ꯃꯥꯌꯣꯛꯅꯒꯅꯨ ꯍꯥꯏꯅ ꯂꯥꯏꯖꯅꯦꯡꯒꯤ ꯑꯩꯅ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯀꯩꯃꯤꯗ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯨꯆꯨ ꯀꯔꯤꯒꯨꯝꯕ ꯀꯩꯃꯤꯅ ꯇꯥꯗ꯭ꯔꯕꯣ ꯑꯩꯅ ꯉꯁꯥꯏꯗꯤ ꯌꯥꯒꯗ꯭ꯔꯥ ꯍꯪꯉꯗꯤ ꯃꯌꯥꯝ ꯑꯃꯨꯛꯀ ꯇꯧꯔꯛꯑꯒꯦ ꯍꯧꯖꯤꯛꯀꯤ ꯚꯣꯏꯁꯇꯨ ꯇꯥꯗ꯭ꯔꯦ ꯑꯣ ꯀꯩꯃꯤꯒꯤ ꯃꯔꯨꯞ ꯑꯣꯏꯔꯕꯗꯤ ꯌꯥꯝꯅ ꯐꯔꯦ ꯀꯩ ꯆꯤꯡꯂꯥꯏ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯀꯩ ꯂꯥꯛꯄꯅ ꯑꯣꯟꯕ ꯀꯩ ꯍꯤꯡꯆꯥꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯀꯩ ꯂꯥꯛꯄꯒ ꯂꯝꯕꯥ ꯇꯧꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯔꯣꯏ ꯇꯥꯡꯂꯩ ꯀꯩ ꯆꯤꯡꯂꯥꯏꯒ ꯂꯝꯕꯥ ꯇꯥꯡꯂꯩ ꯀꯩ ꯆꯤꯡꯂꯥꯏꯒ ꯂꯝꯕꯥ ꯇꯧꯒꯅꯨ ꯃꯥꯒ ꯃꯥꯌꯣꯛꯅꯒꯅꯨ ꯍꯥꯏꯅ ꯂꯥꯏꯖꯂꯦꯝꯕꯤ ꯑꯩꯅ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯀꯩꯃꯤꯗ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯨꯆꯣ ꯀꯔꯤꯒꯨꯝꯕ ꯀꯩꯃꯤꯅ ꯀꯩ ꯆꯤꯡꯂꯥꯏꯒ ꯂꯝꯕꯥ ꯇꯧꯔꯕꯗꯤ ꯀꯩꯃꯤ ꯁꯣꯏꯗꯅ ꯃꯥꯏꯊꯤꯕ ꯅꯪꯂꯅꯤ ꯆꯠꯂꯣ ꯇꯥꯡꯂꯩ ꯀꯩꯃꯤꯕꯨ ꯑꯃꯨꯛꯇ ꯀꯜꯂꯨꯆꯣ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯗꯥꯏꯂꯣꯛ ꯇꯥꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯣ ꯃꯔꯃꯦꯠ ꯀ꯭ꯋꯤꯟꯒꯤ ꯑꯝꯇꯪ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ ꯃꯌꯥꯝ ꯉꯥꯏꯈꯣꯀꯣ ꯑꯩꯒꯤ ꯀꯃꯦꯟ ꯄꯥꯊꯣꯛꯄꯤꯌꯨ ꯀꯩꯃꯤꯗꯣ ꯃꯊꯧ ꯇꯧꯍꯜꯂꯣ ꯃꯊꯪ ꯏꯄꯤꯁꯣꯠꯇ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯀꯩꯃꯤ ꯀꯃꯦꯟ ꯄꯥꯗꯦꯅ ꯌꯥꯝꯕꯁꯤꯗꯀꯣ ꯎꯍꯧꯗꯕꯅꯦ ꯃꯦꯝ ꯇꯥꯔꯦ 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 ꯌꯥꯔꯕꯣ ꯄꯥꯕꯤꯔꯣ ꯃꯔꯃꯦꯠ ꯀ꯭ꯋꯤꯟꯗꯒꯤ ꯗꯥꯏꯂꯣꯛ ꯑꯝꯇꯪ ꯇꯥꯃꯤꯟꯅꯁꯤ ꯑꯩ ꯃꯇꯦꯛ ꯑꯃ ꯇꯧꯖꯔꯛꯑꯒꯦ ꯑꯣ ꯁꯒꯣꯜꯃꯤ ꯅꯪꯁꯨ ꯐꯠꯇ꯭ꯔꯕ ꯀꯩꯖꯥꯎꯁꯤꯡ ꯑꯁꯤꯒꯤ ꯃꯈꯨꯠꯇ ꯑꯋꯥꯐꯝꯗ ꯇꯥꯔꯤꯗꯅ ꯀꯩꯃꯤ ꯅꯃꯥ ꯂꯩꯃꯔꯦꯟꯕꯤ ꯑꯩꯅ ꯏꯆꯥ ꯁꯒꯣꯜꯃꯤꯒꯤ ꯊꯋꯥꯏꯁꯦ ꯑꯃꯨꯛꯇꯤ ꯍꯥꯞꯈ꯭ꯔꯕꯅꯤ ꯊꯋꯥꯏ ꯄꯥꯟꯕ ꯑꯃꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯋꯥꯏ ꯍꯥꯞꯄꯁꯦ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇꯅꯤ ꯑꯗꯨꯕꯨ ꯏꯃꯥ ꯑꯃꯨꯛꯇꯪꯗꯤ ꯂꯥꯏꯕꯛ ꯌꯦꯡꯒꯦ ꯍꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯀ꯭ꯌꯨ ꯑꯉꯥꯡ ꯅꯤꯡꯉꯥꯏ ꯇꯧꯕ ꯌꯥꯎꯔꯦ ꯍꯥꯏꯁꯤꯅꯦ ꯑꯊꯣꯏꯕ ꯁꯥꯄꯝ ꯍꯥꯏ ꯀꯞꯄ ꯇꯣꯛꯑꯣ ꯌꯥꯔꯕ꯭ꯔꯥ ꯀꯞꯄꯅꯨ ꯃꯃꯤꯡ ꯑꯝꯇ ꯀꯧꯕꯤꯔꯣ ꯑꯉꯥꯡꯁꯦ ꯀꯞꯄꯒ ꯂꯩꯔꯦ ꯍꯥꯏꯁꯤꯅꯦ ꯑꯊꯣꯏꯕ ꯁꯥꯄꯝꯁꯦ ꯃꯥꯏꯕꯤꯒꯤ ꯗꯥꯏꯂꯣꯛ ꯑꯝꯇꯪ ꯇꯥꯔꯒ ꯃꯥꯏꯕꯤꯒꯤ ꯁꯥꯎꯕꯒꯤ ꯀꯩꯅꯣꯒ ꯄꯥꯟꯊꯣꯏꯕꯒ ꯈꯠꯅꯕꯩ ꯃꯇꯥꯡ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯕꯅꯦ ꯑꯗꯨ ꯇꯧꯖꯔꯒꯦ ꯍꯌꯦꯡ ꯉꯥꯡ ꯇꯧꯕꯗꯣ ꯌꯥꯔꯕ ꯁꯅꯥ ꯌꯥꯔꯦ ꯍꯦ ꯑꯉꯥꯡ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡ ꯂꯩꯕꯗꯣ ꯍꯥ ꯃꯆꯣꯡ ꯃꯄꯥꯛ ꯅꯥꯏꯗꯕ ꯁꯥꯔꯗꯅ ꯑꯩꯅ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯊꯧꯔꯝ ꯑꯃ ꯁꯤꯜꯂꯤꯕꯁꯦ ꯅꯣꯏ ꯃꯌꯥꯝꯕꯨ ꯀꯟꯅꯕꯅꯤꯅꯦ ꯊꯥꯒꯠꯆꯔꯤ ꯊꯦꯡꯀ꯭ꯌꯨ ꯌꯥꯝ ꯐꯖꯅ ꯇꯧꯕꯤꯈ꯭ꯔꯦ ꯀꯃꯦꯟ ꯄꯥꯗꯦꯅ ꯁꯥꯎꯋꯦ ꯑꯗꯣ ꯑꯩꯗꯣ ꯀꯌꯥ ꯍꯩꯇꯦ ꯑꯗꯨꯅꯅꯦ ꯃꯌꯥꯝ ꯀꯃꯦꯟꯁꯦꯀꯣ ꯋꯥꯔꯧꯕꯤꯒꯅꯨ ꯖꯔ ꯖꯔꯁꯨ ꯌꯥꯝꯃꯟꯕꯁꯤꯅ ꯆꯠꯄ ꯃꯔꯝ ꯑꯗꯨꯅꯅꯦ ꯑꯣꯏꯔꯀꯥꯟꯗꯁꯨ ꯄꯥꯕ ꯉꯝꯍꯧꯗꯦ ꯃꯗꯨꯏꯗꯃꯛꯇꯁꯨ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯃꯌꯥꯝꯒꯤ ꯀꯩꯃꯤ ꯍꯥꯞꯅꯕꯒꯤꯗꯃꯛꯇꯁꯨ ꯑꯗꯨꯝ ꯍꯧꯖꯤꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯕꯅꯤ ꯁꯣꯝꯗ ꯀꯩꯃꯤ ꯀꯟꯅ ꯁꯦꯝꯃꯤ ꯑꯗꯨꯅ ꯃꯌꯥꯝ ꯁꯣꯏꯗꯅ ꯑꯗꯨꯝ ꯍꯣꯔꯦꯟ ꯍꯥꯞꯄꯛꯑꯅꯤ ꯀꯩꯃꯤꯁꯦ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯣ ꯏꯕꯦꯟ ꯃꯣꯏꯇꯦꯒꯤ ꯈꯣꯟꯖꯦꯜ ꯇꯥꯅꯤꯡꯉꯦ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯅꯕꯁꯨ ꯇꯧꯔꯒꯦ ꯍꯥꯏ ꯃꯌꯥꯝ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤ ꯐꯨꯜ ꯁꯞꯄꯣꯔꯠ ꯕꯤग ꯐꯦꯟ ꯑꯥꯏ ꯑꯦꯝ ꯅ꯭ꯌꯨ ꯌꯣꯔ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯀꯃꯦꯟꯇꯤ ꯏꯠꯁ ꯑꯣꯀꯦ ꯅꯂꯥꯗ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯀꯃꯦꯟꯇꯤ ꯅꯂꯥꯗ ꯂꯪꯊꯣꯛꯈ꯭ꯔꯕꯣ ꯍꯥꯏꯁꯦ ꯋꯥꯔꯧꯕꯤꯒꯅꯨ ꯃꯌꯥꯝ ꯁꯃꯤꯔ ꯖꯔ ꯀꯦ ꯖꯔ ꯍꯩꯁ ꯆꯠꯈꯤꯕ ꯅꯪꯒꯤ ꯊꯨꯒꯗꯕꯅꯤ ꯀꯃꯦꯟ ꯁꯣꯏ ꯄꯥꯖꯩ ꯑꯩꯁꯨ ꯃꯌꯥꯝ ꯀꯩꯅꯣ ꯆꯠꯂꯨꯒꯗꯧꯕꯅꯤ ꯇꯧꯔꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯔꯒꯦ ꯉꯥꯏꯈꯣ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯌꯥꯏ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯆꯦ ꯄꯨꯡ 3 ꯇꯥꯗꯣꯔꯦ ꯊꯦꯡꯉꯦ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯁꯤ ꯂꯥꯏꯚꯁꯦ ꯉꯁꯥꯏꯈꯩꯁꯨ ꯊꯥꯖꯔꯛꯑꯦ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯌꯥꯏꯌꯦ ꯀꯩꯁꯨ ꯈꯔ ꯀꯥꯏꯗꯦ ꯎꯈꯤ ꯑꯗꯨꯒ ꯈꯔ ꯑꯃꯁꯨ ꯄꯥꯍꯧꯗ꯭ꯔꯦ ꯃꯗꯨꯒꯤꯗꯃꯛꯇꯁꯨ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯚꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯨꯛ ꯂꯧꯖꯒꯦ ꯑꯗꯣ ꯍꯧꯖꯤꯛꯇ ꯆꯪꯉꯛꯄ ꯃꯤꯁꯨ ꯌꯥꯎꯔꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯅꯨ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯨꯅꯤ ꯃꯌꯥꯝꯒꯤ ꯀꯃꯦꯟꯗꯨ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯉꯁꯤꯒꯤ ꯂꯥꯏꯚꯀꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯣꯏꯅ ꯊꯝꯕꯤꯔꯝꯃꯣ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯁꯣꯏꯗꯅ ꯄꯥꯊꯣꯛꯆꯔꯒꯦ